मैम कोई ngasi arabti maning lekai da lakchari buto pulai lomba harau bagi मैम ngasi se yamna maru oiba numit sabal lam thokpa kongba lam yengba numit ni ado kari gi damakta khoi sing matrix ne live thajara ino haragadi atopa khoi gi manipur da leibiri ba khoi gi lai harau pung hai tare ado atopa leibiri ba मैम sidagi khara top pa mong da lai lam thokpagi haibadi sabal lam thokpa komba lam yengbagi thorom asi mafam asida pangthoi haina khoida khoigi group member amana pau pibirak padagi khoi ngasi singmei thri sina ngasi thorom asi mayam da uhandaba ya de khanghandaba ya de khanduna khoi ngasi lakchari bani ngasi sabal lam thokpa kongba lam yengba si matau karamna khoigi pangthokka doribno haibadu mayam khoi somna khanda khoigi lampak sigi buto pulai lomba harau bagi harau bung hai tare mayam sei dei buto pulai lomba thogaloi sing na sinbi lambi raga hojik mai pakna pangthopagi mami uba phangi loinana laikai sida leibiriba mayam na su naha ahal khangdagi nupi macha nupa macha yamba inau singna mayam punna khoi harau mathoi ka ba buto na harau mathoi ka ba sida saruk yabi ba amadi thogal tobibagi mami khoina uba phangi somna kanda yengminasi somna kanda leibiriba imai bel sing si buto amadi event dogi harauba mathoi karakpa matam sida khoi thogal phangbiri ba ngaktani lei lengmana lengba adaidi haisoi semana semba mayam taunari loinana mamanglong thangba saiki corner sida leibiri ba sina dolairen ngasigi horen buto amadi event hona tonggadauba ꯑꯩꯈꯣꯏꯒꯤ ꯗꯣꯂꯥꯏꯔꯦꯟ ꯗꯨꯅꯤ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕꯒꯤ ꯃꯃꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯆꯠꯊꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯁꯤꯡ ꯃꯦꯇ꯭ꯔꯤꯛꯁꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯤꯡ ꯃꯦꯇ꯭ꯔꯤꯛꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯔꯥꯞꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯁꯤꯡ ꯃꯦꯇ꯭ꯔꯤꯛꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯆꯕ ꯏꯕꯨꯙꯧ ꯄꯣꯔꯩ ꯂꯣꯝꯕ ꯍꯔꯥꯎꯕꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯒꯤ ꯉꯁꯤ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯡꯕ ꯂꯝꯌꯦꯡꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯛꯆꯔꯤꯉꯩ ꯆꯔꯛꯁꯤꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜ ꯇꯧꯕꯤꯅꯕ ꯃꯣꯕꯥꯏꯜꯒꯤ ꯈꯨꯠꯊꯥꯡꯗ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯕꯥꯏꯜꯗ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯂꯦ ꯃꯣꯕꯥꯏꯜꯗ ꯄꯨꯝꯅꯃꯛ ꯌꯦꯡꯕ ꯐꯪꯂꯦ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯏꯕꯨꯙꯧ ꯄꯣꯔꯩꯔꯣꯝꯕꯒꯤ ꯍꯔꯥꯎꯕꯒꯤ ꯃꯊꯣꯏ ꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯆꯪꯁꯟꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯁꯤꯡ ꯃꯦꯇ꯭ꯔꯤꯛꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕꯤꯌꯨ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯚꯦꯟ ꯇꯧꯅ ꯉꯥꯟꯊꯣꯏꯔꯤꯕ ꯐꯝꯄꯥꯛ ꯊꯛꯁꯤꯗ ꯉꯥꯟꯊꯣꯏꯔꯤꯕ ꯁꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝꯅ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯅ ꯊꯧꯒꯜ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯚꯦꯟ ꯇꯧꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯀꯠꯄꯒꯤ ꯃꯃꯤ ꯎꯕ ꯐꯪꯉꯤ ꯂꯣꯏꯅꯅ ꯃꯩꯔꯥ ꯀꯠꯂꯕ ꯃꯇꯨꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯔꯨꯑꯣꯏꯅ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯚꯦꯟ ꯇꯧꯅ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯕꯤꯔꯛꯂꯒ ꯃꯌꯥꯝꯅ ꯆꯦꯡ ꯍꯩꯕꯅ ꯍꯩꯕ ꯍꯩꯔꯥ ꯀꯠꯄꯅ ꯀꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯤ ꯂꯣꯏꯅꯅ ꯀꯃꯤꯇꯤꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯥꯜꯂꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟ ꯃꯦꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕꯣꯏꯗ ꯏꯁꯟꯕꯒꯤ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯖꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯏꯕꯨꯙꯧ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯁꯤ ꯁꯤꯡ ꯃꯦꯇ꯭ꯔꯤꯛꯁꯤꯅ ꯍꯩꯇ ꯍꯩꯇ ꯅꯝꯖꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯣꯏꯗ ꯉꯥꯝꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯏꯕꯨꯙꯧꯒꯤ ꯃꯐꯝꯗ ꯏꯕꯦꯟꯇꯧꯒꯤ ꯃꯐꯝꯗ ꯊꯧꯒꯟꯖꯔꯤ ꯃꯌꯥꯝ ꯈꯨꯔꯨꯝꯃꯤꯟꯅꯁꯤ Mama tadi bahasa Jawa itu di mana? Oke, itu di sana sangai nasi berikutnya. Mana mana? Itu di sana pamor nasi semua tanda bila ada tu bersama dengan apa? Kalau betul ni bagi nasi jadi, apa khusus nasi bagi? Itu di hari sana pamor orang tua. Oke, itu sana sangai nasi berikutnya. Malam itu malam ni ya. Karena tempat sapi kan apa? Kalau betul lagi di sini jadi. Sudah iriba singje kamai to udah tak happy ni memang dah. Oh, iriba singje aku idau dah kalakpa hairuk laruk. Kau ceng, paisana sing basing do. Aku nak baik sih bisa jauh lagi. Orang luar matung dah mau mayam tu lapor siapa ni? Sudah lak pilih sudah idau malah pilih sudah tanah aku dah datang sampai. Ahan ba apa lagi idau ni? Ahan ba ariba tu lain ni. Dollar yang masuk lepas ariba. Dollar yang masuk. Aduh mana dom idau mani nak pas mai dom tahu berapa.
ꯑꯗꯨꯒ ꯍꯔꯥꯎꯕꯁꯤꯒꯤ ꯊꯧꯒꯜꯂꯨꯞꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧ ꯄꯨꯕꯤꯔꯤꯕ ꯇꯈꯦꯜꯂꯝꯒꯤ ꯁꯅꯥꯟ ꯍꯔꯥꯎꯕꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯝ ꯄꯨꯕꯤꯔꯤꯕ ꯇꯈꯦꯜꯂꯝ ꯁꯅꯥꯟ ꯑꯅꯛꯄꯗ ꯂꯩꯔꯒꯗꯤ ꯏꯕꯨꯙꯧꯒꯤ ꯀꯪꯂꯩ ꯁꯨꯃꯥꯡ ꯑꯁꯤꯗ ꯈꯔ ꯊꯨꯅ ꯅꯤꯡꯁꯤꯡꯖꯔꯤ ꯏꯃꯥꯒꯤ ꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯆꯣꯝꯕꯤ ꯀꯧꯏ ꯏꯃꯥ ꯑꯁꯨꯝꯅ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯁꯦ ꯀꯃꯥꯏ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯏ ꯑꯗꯣ ꯉꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯃꯌꯥꯝꯅꯗꯤ ꯉꯛꯅꯗꯤ ꯎꯕꯤꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯏ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯥꯛꯏꯕ ꯑꯍꯟꯁꯦ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯁꯤꯒ ꯗꯣꯂꯥꯏꯔꯦꯡ ꯑꯔꯤꯕꯅꯦ ꯗꯣꯂꯥꯏꯔꯦꯟ ꯍꯥꯏꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯗꯣꯂꯥꯏꯔꯦꯡ ꯍꯣꯔꯦꯟ ꯗꯣꯂꯥꯏ ꯄꯨꯕ ꯂꯥꯛꯀꯗꯣꯏ ꯊꯣꯛꯂꯛꯀꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯆꯍꯤ 4-5 ꯄꯨꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯨꯝꯁꯤ ꯂꯩꯈꯤꯗꯦ ꯊꯥ 2 ꯁꯨꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯈ꯭ꯋꯥꯏ ꯑꯍꯟꯅꯦ ꯊꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯕꯅ ꯄꯨꯔꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯏ ꯍꯣꯔꯦꯟ ꯂꯥꯏ ꯂꯝ ꯊꯣꯛꯂꯛꯄꯗꯨꯅ ꯑꯉꯛꯄ ꯑꯣꯏꯗꯣꯔꯤꯅꯤ ꯀꯃꯥꯏ ꯇꯧꯏ ꯂꯥꯏ ꯂꯝ ꯊꯣꯛꯄꯁꯦ ꯂꯥꯏ ꯂꯝ ꯊꯣꯛꯄꯁꯨ ꯗꯣꯂꯥꯏꯁꯦ ꯉꯥꯎꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝꯁꯤ ꯏꯟꯅꯗꯅ ꯂꯤꯂꯣꯡ ꯉꯣꯁꯤꯒ ꯂꯣꯏ ꯂꯥꯛꯑꯝꯃꯦ ꯉꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯁꯪꯁꯤꯒꯤ ꯃꯊꯛꯇ ꯍꯦꯛ ꯀꯥꯕꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯏ ꯇꯣꯡꯕꯒꯤ ꯃꯑꯣꯡꯁꯨ ꯑꯣꯏꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯏ ꯑꯁꯥꯏꯗ ꯃꯁꯥꯒꯤ ꯏꯅꯤꯜ ꯂꯩꯕꯗꯣ ꯑꯗꯨ ꯂꯣꯏꯅ ꯄꯨꯊꯣꯔꯛꯀꯅꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯂꯣꯏ ꯇꯣꯡꯉꯛꯀꯅꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯏꯙꯧꯁꯦ ꯌꯥꯝ ꯃꯇꯤꯛ ꯃꯒꯨꯟ ꯀꯜꯂꯦꯕ ꯔꯥꯃꯦꯁꯣꯔꯅ ꯃꯊꯛꯇ ꯍꯥꯞꯄꯤꯁꯦ ꯑꯁꯤ ꯔꯥꯃꯦꯁꯣꯔꯅ ꯀꯠꯄꯅꯤ ꯃꯥꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯤ ꯌꯥꯝ ꯍꯣꯠꯅꯩꯌꯦꯕ ꯅꯍꯥꯟꯁꯨ ꯂꯥꯛꯑꯝꯃꯤ 30,000 ꯀꯠꯄꯤꯔꯝꯃꯤ ꯔꯥꯃꯦꯁꯣꯔꯅ ꯑꯇꯣꯞꯄ MLA ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯪꯊꯕꯥꯜ ACꯒꯤꯁꯨ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅꯁꯨ ꯂꯥꯛꯑꯝꯃꯒ ꯄꯤꯔꯝꯃꯦ ꯀꯥꯏꯁꯨ ꯇꯥꯏ ꯑꯇꯣꯞꯄ MLA ꯃꯌꯥꯝꯁꯨ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯅꯁꯨ ꯇꯥꯖꯩꯀꯣ ꯃꯥꯏ ꯑꯉꯝꯕ ꯂꯣꯏꯅ ꯀꯠꯂꯤ ꯑꯗꯒꯤ ꯑꯁꯣꯝ ꯋꯥꯡꯗꯩꯁꯨ 2,000 ꯀꯠꯄ 5 ꯀꯠꯄ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯃꯩ ꯄꯥꯡꯕ ꯂꯣꯏꯅ ꯍꯣꯠꯅꯩ ꯃꯥꯏ ꯑꯉꯝꯕꯗꯣ ꯒꯥꯔꯤ ꯄꯥꯡꯕ ꯏꯁꯤꯡ ꯄꯥꯡꯕ ꯑꯉꯝꯕ ꯁꯛꯇꯤꯗꯣ ꯏꯙꯧꯁꯦ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯃꯤꯅ ꯂꯣꯏꯅ ꯀꯤꯅꯩ ꯍꯥꯏꯕ ꯑꯗꯨꯒ ꯏꯃꯥ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯇꯧꯍꯩꯗꯕ ꯈꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯅꯍꯥꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯂꯥꯏ ꯍꯔꯥꯎꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯇꯧꯕ ꯌꯥꯕ ꯇꯧꯕ ꯌꯥꯗꯕ ꯂꯝꯅꯥꯟꯕ ꯌꯥꯕ ꯌꯥꯗꯕ ꯀꯔꯤ ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯌꯨꯛꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯌꯨꯛꯁꯦ ꯑꯉꯥꯡ ꯍꯧꯖꯤꯛ ꯐꯥꯎꯈ꯭ꯔꯦ ꯁꯟꯖꯦꯟ ꯁꯪꯒꯥꯡ ꯉꯝꯕ 2 ꯆꯦꯛꯁꯟ ꯊꯧꯔꯥꯡ ꯇꯧ ꯂꯝꯂꯥꯡꯒꯅꯤ ꯅꯕꯨꯡꯉꯣ ꯑꯩꯅ ꯀꯟꯕ ꯉꯝꯃꯣꯏꯅ ꯐꯥꯎꯈꯤꯑꯕ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯕ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝ ꯂꯨꯏꯑꯕ ꯑꯗꯨꯅ ꯆꯦꯛꯁꯟꯅ ꯑꯣꯏꯅ ꯅꯨꯄꯥ ꯃꯆꯥꯉꯩꯁꯦ ꯑꯃꯠꯇ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯂꯩꯒꯅꯣꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀꯩꯅꯣ ꯂꯝꯂꯥꯟꯕ ꯌꯥꯗꯕꯁꯦ ꯂꯝꯂꯥꯟꯕ ꯌꯥꯗꯕ ꯌꯥꯝ ꯂꯨꯏꯑꯕꯁꯦ ꯏꯁꯣꯔꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯍꯣꯏ ꯑꯗꯨ ꯃꯥꯅ ꯉꯝꯃꯣꯏꯗꯕꯗꯣ ꯑꯗꯨ ꯃꯥꯅ ꯐꯥꯎꯕꯩ ꯋꯥꯅꯦꯕ ꯍꯣꯏ ꯀꯩꯅꯣ ꯇꯧꯗꯣꯔꯤꯗꯅ ꯀꯟꯅ ꯁꯦꯟꯅꯧ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯉꯁꯤꯒꯤ ꯏꯙꯧ ꯑꯅꯤꯒꯤ ꯀꯣꯡꯕ ꯂꯝꯗꯝꯗ ꯁꯥꯕꯜ ꯂꯝꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯪꯒꯗꯕ ꯃꯩ ꯍꯥꯞꯀꯗꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯖꯦꯅꯦꯔꯦꯇꯔ ꯇꯤꯞ ꯅꯨꯡꯗꯣ ꯍꯥꯞꯅꯕꯒꯤꯗꯃꯛ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯒ ꯒꯥꯔꯤꯕꯨ ꯊꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯅ ꯉꯁꯤꯒꯤ ꯇꯤꯞ ꯅꯨꯡ ꯃꯩꯒꯤ ꯗꯦꯀꯣꯔꯦꯁꯟ ꯇꯧꯅꯕꯁꯨ ꯁꯦꯝ ꯁꯥꯕꯤꯅꯕ ꯍꯔꯥꯎꯕ ꯊꯣꯛꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ
ลุงอาชีก็จะใช้อายุร้อยลามไหมโอ้ยงาก็เฉียนไปดู ꯑꯗꯣ ꯏꯃꯥ ꯏꯙꯧ ꯑꯃ ꯍꯧꯖꯤꯛ ꯆꯪꯈꯤꯕꯗꯣ ꯃꯥꯁꯨ ꯍꯤꯞꯄꯒ ꯂꯩꯔ ꯄꯣꯊꯥꯈꯤꯕꯗꯤ ꯃꯥꯜꯂꯤ ꯃꯥꯁꯦ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯍꯣꯔꯦꯟ ꯐꯥꯎ ꯂꯩꯗ꯭ꯔꯣꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯋꯥꯕꯨꯗꯤ ꯑꯗꯨꯝ ꯇꯣꯡꯉ ꯂꯩꯅꯤ ꯃꯀꯣꯛꯅꯤ ꯑꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯍꯧꯁꯥ ꯄꯨꯔꯝꯕ ꯑꯍꯟꯅꯦꯕ ꯏꯄꯥꯒꯤꯗ ꯑꯍꯟꯅꯦꯁꯦ ꯑꯩꯈꯣꯏꯒꯤꯅ ꯏꯃꯥꯒꯤꯗ ꯑꯍꯟ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯣꯏ ꯗꯣꯂꯥꯏꯔꯪ ꯑꯍꯟꯅꯦꯕ ꯄꯨꯔꯝꯃꯤꯁꯦ ꯑꯗꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯜꯂꯛꯄꯅꯦꯕ ꯏꯃꯥꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯂꯝꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯝ ꯁꯝꯅ ꯁꯦ ꯑꯩꯈꯣꯏꯒꯤ ꯙꯣꯟꯒ ꯇꯧꯗꯅ ꯂꯝꯕꯤꯗ ꯑꯗꯨꯝ ꯊꯤꯜꯂꯒ ꯂꯣꯏ ꯁꯥꯡꯅ ꯆꯠꯇꯣꯏꯅꯤ ꯆꯠꯇꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯆꯠꯆꯤꯡ ꯂꯥꯛꯄꯁꯦ ꯃꯌꯥꯝꯕꯅꯦꯕ ꯁꯤꯒꯤ ꯃꯐꯝ ꯌꯧꯗꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯅ ꯁꯣꯔꯣꯛꯁꯦ ꯃꯤ ꯑꯃꯇ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯈꯤꯗꯣꯏꯔꯣ ꯆꯠꯆꯤꯡꯂꯣꯝ ꯂꯥꯏ ꯊꯣꯛꯇꯣꯏꯅꯤ ꯂꯝꯊꯣꯛꯄꯁꯦ ꯏꯗꯩ ꯊꯣꯛꯑꯒ ꯁꯨꯝ ꯆꯠꯆꯤꯡꯒꯤ ꯑꯥꯗꯒꯤ ꯀꯩꯊꯦꯜ ꯂꯩꯗꯣ ꯀꯩꯊꯦꯜꯒꯤ ꯃꯃꯥꯡꯗ ꯁꯥꯡꯅ ꯑꯃ ꯂꯩꯗꯣ ꯑꯩꯈꯣꯏꯒꯤ ꯊꯣꯛꯐꯝꯅꯤ ꯑꯗꯨ ꯈꯥꯛꯇꯕ ꯌꯥꯗꯦ ꯑꯗꯨ ꯍꯦꯛ ꯌꯧꯗꯕ ꯌꯥꯗꯦ ꯀꯨꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁ꯭ꯀꯨꯜ ꯃꯃꯥꯡꯁꯦ ꯁꯤ ꯊꯣꯛꯁꯦꯅ ꯊꯣꯛꯎꯔꯦꯕ ꯑꯗꯩ ꯀꯣꯏꯔꯛꯑꯀꯥꯟꯗ ꯌꯥꯗꯅ ꯍꯧꯗꯅ ꯆꯦꯜꯂꯤ ꯌꯥꯗꯦꯕ ꯑꯁꯤ ꯌꯧꯗꯕ ꯆꯠꯆꯤꯡ ꯂꯥꯛꯄꯁꯦ ꯃꯌꯥꯝꯕꯅꯦꯕ ꯑꯗꯨ ꯃꯥꯏ ꯃꯐꯝ ꯌꯧꯗ ꯌꯥꯗꯦꯕ ꯌꯥꯝ ꯂꯨꯏ ꯑꯩꯈꯣꯏ ꯏꯄꯥ ꯏꯃꯥꯗꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯑꯗꯣ ꯏꯃꯥ ꯍꯔꯥꯎꯕ ꯍꯧꯕꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯔꯥꯎꯕꯒꯤ ꯉꯁꯤ ꯃꯥꯄꯟꯅꯤ ꯆꯟꯕꯅꯦ ꯃꯥꯄꯟꯅꯤ ꯆꯟꯕ ꯑꯗꯣ ꯂꯦꯞꯄ ꯉꯝꯗꯦ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯉꯝꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯗꯣꯂꯥꯏꯔꯪ ꯊꯥꯕ ꯉꯝꯗꯦ ꯑꯗꯒꯤ ꯅꯨꯃꯤꯠꯁꯦ ꯂꯦꯞꯄ ꯉꯝꯗꯦ ꯏꯄꯥꯒ ꯏꯃꯥꯒꯅ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯦꯞꯀꯗꯕꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯉꯝꯗꯦ ꯂꯥꯏꯔꯝ ꯊꯣꯛꯎ ꯁꯤꯒꯤ ꯃꯤꯈꯩꯁꯤꯅ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯂꯥꯏꯔꯦꯝ ꯄꯨꯗꯣꯏꯅꯤ ꯄꯨꯍꯜꯂꯨ ꯀꯥꯏꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯉꯝꯗꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯃꯁꯥꯅ ꯊꯥꯕ ꯄꯨꯖꯒꯦ ꯀꯥꯏꯁꯤꯁꯨ ꯍꯦꯛꯇ ꯁꯨꯡꯌꯥ ꯌꯥꯗꯦ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯨꯖꯒꯦꯅ ꯂꯩꯁꯨ ꯀꯠꯇꯅ ꯏꯙꯧꯗ ꯅꯤꯖꯩꯑꯕ ꯌꯥꯗꯦꯕ ꯏꯙꯧꯅ ꯍꯌꯦꯡ ꯑꯄꯥꯝꯕ ꯁꯤꯜꯂꯛꯑꯀꯥꯟꯗ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯂꯩꯇꯦ ꯌꯥꯝ ꯀꯨꯏꯅ ꯍꯔꯥꯎꯔꯔꯣꯏ ꯅꯨꯃꯤꯠ ꯃꯥꯄꯟꯗ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯇꯔꯦꯠꯅꯤꯗ ꯂꯝꯊꯣꯛꯑ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤꯗ ꯂꯣꯏꯁꯤꯜꯂꯅꯤꯅ ꯇꯧꯔꯝꯃꯕꯅꯦꯕ ꯑꯗꯨꯅ ꯂꯝꯊꯣꯛꯑꯣꯏ ꯀꯣꯡꯕ ꯂꯝꯌꯦꯡ ꯆꯠꯂꯣꯏꯅ ꯆꯧꯀ꯭ꯔꯤ ꯇꯧ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ 12ꯅꯤꯁꯤꯗ ꯌꯥꯅꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯗꯣꯂꯥꯏ ꯂꯤꯡꯖꯤꯟꯁꯦ ꯃꯁꯥꯅꯅꯦ ꯑꯃꯠꯇꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯈꯜꯂꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯇꯧꯗꯣꯔꯤꯕ ꯑꯗꯒꯤꯗꯤ ꯃꯥꯏꯕꯤ ꯃꯥꯏꯕꯒꯁꯦ ꯃꯣꯏꯅ ꯃꯤꯅꯝ ꯃꯤꯊꯥ ꯇꯧꯗꯅ ꯏꯁꯣꯔꯁꯤ ꯂꯝꯖꯔꯦꯗꯅ ꯇꯔꯣ ꯀꯣꯏꯂꯥꯁ ꯃꯊꯛ ꯀꯔꯤꯒꯩ ꯀꯨꯝ ꯑꯃ ꯂꯥꯛꯅꯕꯁꯤ ꯊꯤꯅ ꯂꯥꯛꯅꯈ꯭ꯔꯕꯖꯥꯠꯅꯤ ꯀꯨꯝ ꯑꯃ ꯃꯥꯏꯕꯤꯅ ꯐꯥꯖꯟꯕ ꯑꯗꯣ ꯏꯁꯩ ꯆꯠꯂꯒ ꯊꯣꯡꯌꯥꯏꯗ ꯍꯦꯛꯇ ꯂꯥꯛꯅꯗꯅ ꯅꯝꯗꯅ ꯇꯧ ꯌꯥꯏꯑꯕ ꯐꯥꯖꯟ ꯈꯣꯠꯆꯟꯕ ꯌꯥꯏ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤ ꯊꯔꯣ ꯑꯣꯟꯗꯅ ꯏꯁꯤꯡ ꯆꯥꯏ ꯂꯥꯛꯅꯔꯤꯃꯤꯗꯅ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯁꯦ ꯍꯥꯟꯅ ꯗꯣꯂꯥꯏꯔꯦꯡ ꯑꯍꯜ ꯑꯣꯏꯔꯝꯕꯅꯦꯕ ꯃꯣꯏ ꯃꯔꯤꯁꯦ ꯏꯆꯦꯒꯤ ꯍꯣꯏ ꯇꯥꯗꯁꯤꯅꯦ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯅꯤ ꯂꯩꯔꯤ ꯑꯅꯤꯁꯦ ꯑꯗꯨꯒꯤ ꯃꯈꯥ ꯊꯥꯕꯗ ꯈꯟꯈ꯭ꯔꯕꯅꯦꯕ ꯌꯥꯗꯦ ꯑꯗꯨꯅ ꯂꯦꯞꯄꯨ ꯌꯥꯄꯣꯟꯇꯦ 15ꯅꯤ 18ꯅꯤ 19ꯅꯤ ꯇꯥꯕꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏ ꯅꯇꯧ ꯑꯩꯅ ꯄꯤꯅꯤ ꯀꯔꯤꯒꯤ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯍꯦꯜꯂꯦ ꯂꯧꯊꯣꯛꯀꯅꯤꯒ ꯍꯥꯏꯖꯥꯅꯤ ꯃꯥꯒꯤꯗꯤ ꯂꯦꯝꯃꯦꯗꯅ ꯃꯥ ꯂꯧꯊꯣꯛꯀꯅꯤ ꯑꯌꯦ ꯀꯣꯟꯅꯅ ꯄꯤꯅꯤꯒ ꯍꯥꯏꯖꯥꯅꯤ ꯄꯤꯁꯨ ꯑꯗꯨꯝ ꯄꯤ ꯐꯪꯁꯨ ꯑꯗꯨꯝ ꯐꯪꯕ ꯐꯪꯉꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ MLA ꯃꯌꯥꯝ ꯆꯪꯗꯅ ꯂꯨꯄꯥ 50,000 ꯄꯥꯡꯉꯛꯄ 30,000 ꯄꯥꯡꯉꯛꯄꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯩ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯇꯥꯖꯩꯀꯣ ꯑꯍꯦꯟꯕ ꯂꯧꯊꯣꯛꯀꯅꯤꯒ ꯍꯥꯏꯖꯥꯅꯤ ꯑꯗꯣ ꯑꯩꯒꯤ ꯅꯣꯏꯅ ꯃꯤꯔꯨꯝ ꯁꯣꯟꯅꯔꯤꯗꯣ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯍꯩꯀꯧꯅꯦ ꯑꯗꯨ ꯇꯧꯋꯦꯅ ꯅꯗꯧ ꯑꯩꯅ ꯄꯤꯅꯤ ꯑꯍꯦꯟꯕ ꯂꯧꯊꯣꯛꯀꯅꯤꯒ ꯍꯥꯏꯖꯥꯅꯤ ꯅꯣꯛꯑꯝꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯀꯣꯟꯅꯩ ꯄꯣꯔꯝꯗꯣ ꯍꯧꯖꯤꯛ ꯏꯁꯨ ꯅꯨꯄꯥꯅ ꯄꯨꯔꯦꯕ ꯏꯁꯨ ꯅꯨꯄꯥꯗ ꯈꯜꯂꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯖꯒꯦ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯥꯅ ꯑꯄꯥꯝꯕ ꯈꯟꯖꯔꯛꯄ ꯋꯥꯅꯦꯕ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯑꯁꯤꯅ ꯏꯙꯧꯒꯤ ꯁ꯭ꯋꯥꯏꯗ ꯇꯣꯡꯕ ꯀꯥꯡꯕꯨ ꯑꯃ ꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯄ ꯀꯥꯡꯕꯨ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤꯗ ꯑꯉꯥꯡꯗ ꯅꯨꯄꯤꯗ ꯑꯉꯥꯡꯗ ꯅꯨꯡꯁꯤꯠ ꯂꯩꯕ ꯂꯩꯗꯥꯏꯗꯣ ꯂꯣꯏ ꯊꯣꯛꯂꯛꯈꯤꯅꯤ ꯂꯣꯏ ꯇꯣꯡꯉꯛꯑꯅꯤ ꯂꯣꯏ ꯐꯨꯗꯣꯛꯂꯛꯑꯗꯣꯏꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯕꯅꯤ ꯃꯧ ꯑꯃꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯕꯅꯤ ꯂꯥꯏꯕꯨꯡꯁꯤ ꯇꯥꯅ ꯂꯣꯏ ꯆꯦꯟꯈꯠꯂꯛꯈ꯭ꯔꯕꯅꯤ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕꯉꯩꯁꯨ ꯑꯝꯇ ꯌꯥꯗꯦ ꯂꯣꯏ ꯇꯧꯔꯛꯈꯤꯅꯤ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯍꯣꯏ ꯏꯃꯥꯏ ꯃꯤꯡꯗꯣ ꯑꯝꯇꯪꯒ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡꯗꯤ ꯑꯆꯧꯕꯤ ꯀꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯐꯝꯁꯨ ꯈꯔ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯂꯧꯕ ꯑꯩꯈꯣꯏ ꯂꯥꯏꯕꯥꯎꯁꯨ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤꯀꯣ ꯁꯤꯗꯅ ꯂꯩ ꯂꯦꯡꯕ ꯄꯔꯦꯡꯅꯤ ꯍꯣꯔꯦꯟꯒꯤ ꯂꯩ ꯄꯔꯦꯡ ꯂꯦꯡꯉꯒ ꯊꯝꯃꯤꯁꯤꯡꯁꯦ
ꯏꯆꯟ ꯂꯦꯡꯉꯤꯕ ꯂꯩꯁꯦ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯂꯦꯡꯉꯤꯁꯦ ꯃꯌꯥꯝꯒꯤ ꯆꯞ ꯑꯗꯨꯝ ꯍꯥꯏꯌꯣ ꯆꯞ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯪꯗꯧꯒꯗꯧ ꯑꯅꯤ ꯀꯣꯡꯕ ꯂꯝꯕꯤꯗ ꯆꯠꯄꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯁꯤꯖꯤꯟꯅꯅꯕ ORS ꯕꯣꯛꯁ ꯑꯃꯁꯨ ꯄꯥꯡꯕꯤꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯏꯪꯗꯧꯅ ꯃꯍꯥꯛꯅ ꯇꯧꯔꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯀꯩꯒꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯣ ꯂꯦꯡꯉꯤꯁꯦ ꯌꯥꯏꯊꯣꯛꯄꯤꯔꯣꯏꯁꯤꯅ ꯈꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯗꯨꯝ ꯏꯆꯝ ꯆꯝ ꯑꯗꯨꯝ ꯍꯥꯏꯌꯣ ꯗꯥꯂꯤꯌꯥ ꯑꯗꯒꯤ ꯁꯅꯥꯔꯩ ꯕꯂꯞ ꯂꯩ ꯃꯈꯜ ꯂꯣꯏꯅꯃꯛ ꯉꯁꯤꯒꯤ ꯂꯩ ꯄꯔꯦꯡ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯂꯦꯡꯉꯤꯁꯦ ꯌꯥꯝꯃꯦ ꯑꯗꯨꯝ ꯀꯌꯥ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯂꯦꯡꯉꯨ ꯀꯥꯏ ꯍꯥꯏꯒꯦꯔꯣ 10 ꯍꯦꯟꯅ ꯀꯌꯥ 10 ꯑꯣ ꯃꯁꯤꯡ 10 ꯁꯨꯔꯕꯣ ꯁꯨꯕꯗꯤ ꯍꯦꯜꯂꯦ ꯃꯌꯥꯝ ꯂꯩ ꯂꯦꯡꯕ ꯄꯔꯦꯡꯅꯤꯀꯣ ꯏꯆꯪꯈꯩꯁꯤꯅ ꯂꯩ ꯂꯦꯡꯕꯁꯦ ꯁꯨꯝ ꯈꯔ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯕꯅꯤ ꯍꯣꯔꯦꯟꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯗꯕ ꯂꯥꯏꯔꯝ ꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯃꯆꯥꯛ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯁꯦꯝꯃꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯋꯥ ꯉꯥꯡꯕ ꯍꯩꯒꯗꯕ ꯑꯝꯇꯪ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯄ꯭ꯔꯁꯤꯗꯦꯟꯅꯦ ꯏꯅꯝ ꯗꯣꯂꯦꯟ ꯃꯇꯧ ꯀꯔꯝꯅ ꯗꯣꯂꯥꯏꯔꯦꯟꯁꯤ ꯁꯦꯝ ꯁꯥꯕꯤꯕꯒꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯌꯥꯝꯗꯁꯨ ꯀꯩꯅꯣꯅꯦ ꯗꯣꯂꯥꯏꯔꯦꯟꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯖꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯃꯥꯡꯉꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯨꯝ ꯆꯠꯅꯔꯝꯕ ꯃꯑꯣꯡ ꯑꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯅꯔꯝꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯗꯤ ꯏꯙꯧꯁꯤꯅꯁꯨ ꯐꯖꯩꯒ ꯐꯖꯗꯦꯒꯁꯨ ꯈꯔ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯁꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯆꯦꯟꯖꯕꯅꯦ ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯃꯥꯡꯉꯩꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯦꯝꯃꯝꯕꯒꯤ ꯅꯤꯌꯣꯝꯗꯣ ꯑꯗꯨ ꯀꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏꯗꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯃꯥꯟꯅꯅ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯕꯒꯤ ꯅꯤꯌꯣꯝꯁꯦ ꯃꯔꯨꯑꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯆꯠꯇ ꯌꯥꯗꯕ ꯅꯤꯌꯣꯝꯁꯦ ꯀꯔꯤ ꯂꯩ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯌꯥꯝ ꯆꯠꯇ ꯌꯥꯗꯕ ꯅꯤꯌꯣꯝ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯙꯧꯅ ꯄꯥꯝꯖꯕꯁꯦ ꯂꯩꯁꯤꯡꯁꯦ ꯖꯨꯝ ꯇꯥꯔꯒ ꯂꯩꯕꯗꯨꯅꯤ ꯏꯙꯧꯅ ꯄꯥꯝꯖꯔꯤꯁꯦ ꯂꯩꯁꯤꯡꯁꯦ ꯖꯨꯝ ꯇꯥꯔꯒ ꯂꯩꯕ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯏꯙꯧꯅ ꯄꯥꯝꯖꯕ ꯂꯩꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯀꯔꯝꯕ ꯂꯩꯒꯗꯤ ꯄꯥꯝꯃꯤ ꯏꯙꯧꯅ ꯄꯥꯝꯕꯁꯤ ꯂꯩ ꯑꯉꯧꯕꯁꯤ ꯈꯔ ꯄꯥꯝꯖꯩ ꯑꯗꯣ ꯑꯉꯧꯕꯁꯤ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯊꯦꯠꯆꯔꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯑꯇꯣꯞꯄ ꯃꯆꯨꯁꯨ ꯍꯥꯞꯄꯤꯀꯣ ꯑꯇꯣꯞꯄ ꯃꯆꯨꯁꯨ ꯍꯥꯞꯄꯤ ꯑꯗꯨ ꯃꯤꯌꯥꯝꯒꯤꯁꯨ ꯈꯤꯇꯪ ꯌꯦꯡꯕꯗ ꯐꯖꯅꯕ ꯁꯨꯝ ꯇꯧꯖꯕꯅꯤ ꯃꯤꯁꯦ ꯗꯣꯂꯥꯏꯔꯦꯟ ꯁꯦꯝꯕꯁꯦ ꯃꯥꯒꯤ ꯁꯦꯝꯒꯗꯕ ꯗꯣꯂꯥꯏꯔꯦꯟꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯇ ꯑꯗꯨꯝ ꯂꯩꯖꯗꯦ ꯌꯥꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯤꯃꯛ ꯃꯤ ꯍꯣꯡꯕ ꯆꯥꯎꯕ ꯃꯃꯤꯡ ꯃꯊꯥ ꯅꯥꯏꯅ ꯗꯣꯂꯥꯏꯔꯦꯟ ꯃꯣꯏꯅ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯊꯣꯛꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡ ꯑꯩꯈꯣꯏ ꯗꯣꯂꯥꯏꯔꯦꯟꯒꯤ ꯁꯦꯝꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯗꯣꯂꯥꯏꯔꯦꯟꯁꯦ ꯑꯗꯨꯝ ꯁꯦꯝꯖꯕꯅꯤ
ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯂꯦꯡꯉꯤꯕ ꯂꯩ ꯄꯔꯦꯡꯁꯤꯡꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡꯁꯤꯡꯈꯩꯁꯤꯗ ꯂꯦꯡꯉꯤꯕ ꯃꯌꯥꯝꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯅ ꯏꯙꯧ ꯏꯕꯦꯟꯗꯧꯗ ꯀꯠꯆꯅꯕ ꯉꯁꯤꯗꯤ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤꯅ ꯃꯣꯏꯅ ꯍꯦꯜꯂꯛꯆꯕ ꯂꯩ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯄꯔꯦꯡꯁꯤ ꯂꯦꯡꯉꯒ ꯑꯩꯈꯣꯏ ꯗꯣꯂꯥꯏꯁꯤꯗ ꯉꯁꯥꯏꯗ ꯀꯨꯞꯄꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯦꯡꯕ ꯄꯔꯦꯡꯗꯨꯅꯦꯕ ꯍꯣꯏ ꯗꯣꯂꯥꯏꯗ ꯀꯨꯞꯄꯤꯁꯦ ꯍꯣꯏ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯏꯆꯟꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯃꯊꯋꯥꯏ ꯌꯥꯎꯅ ꯇꯧꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯍꯔꯥꯎꯕ ꯇꯧꯕꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯂꯩꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯧꯕꯗꯅꯦ ꯃꯣꯏꯁꯨ ꯍꯧ ꯂꯥꯎꯅ ꯊꯣꯛꯂꯛꯑꯒ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅ ꯑꯩꯈꯣꯏ ꯁꯦꯝꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯍꯥꯏꯗꯤ ꯋꯥꯒꯤ ꯏꯁꯇ꯭ꯔꯛꯆꯔꯒꯁꯦ ꯂꯣꯏ ꯁꯦꯝꯃꯤꯟꯅꯔꯤ ꯂꯣꯏ ꯁꯦꯝꯃꯤꯟꯅꯩꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯏꯁꯇ꯭ꯔꯛꯆꯔꯕꯨꯗꯤ ꯂꯩꯖꯔꯦ ꯂꯩꯖꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯇꯦꯡ ꯑꯣꯏꯅꯕ ꯐꯖꯅꯕꯒꯤꯁꯦ ꯑꯩꯈꯣꯏ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯅꯨꯄꯥ ꯂꯩꯀꯥꯏꯒꯤ ꯅꯍꯥꯔꯣꯟ ꯃꯌꯥꯝꯁꯤꯒ ꯇꯧꯔꯒ ꯁꯦꯝꯃꯤꯟꯅꯖꯕꯅꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡꯁꯨ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯀꯗꯣꯏꯅꯣ ꯁꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯏꯙꯧꯅꯗꯤ ꯃꯇꯝꯁꯨ ꯊꯥꯏ ꯊꯥꯔꯒꯁꯨ ꯁꯣꯏꯒꯟꯗꯦ ꯄꯨꯡ 3 ꯁ꯭ꯋꯥꯏꯗꯗꯤ ꯆꯠꯇꯧ ꯃꯥꯜꯂꯦ ꯄꯨꯡ 2 ꯃꯈꯥꯏ 3 ꯁ꯭ꯋꯥꯏꯗ ꯆꯠꯇꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯄꯅ ꯁꯤ ꯌꯧꯔꯛꯄꯗ ꯄꯨꯡ 3 ꯃꯈꯥꯏ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯇꯧ ꯃꯥꯜꯂꯦ ꯁꯤ ꯌꯧꯔꯛꯄꯗ 3 ꯃꯈꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯣꯔꯦꯕ ꯑꯣꯏꯗꯣꯔꯦꯕ ꯃꯩꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯀꯃꯥꯏ ꯃꯩꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯑꯩꯈꯣꯏ ꯐꯝ ꯊꯥꯔꯅꯤ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ LED ꯕꯜꯕ ꯇꯧꯔꯒ ꯊꯥꯜꯂꯅꯦꯕ ꯃꯩꯒꯤ ꯑꯃꯨꯛ ꯁꯦꯝꯃꯛꯑꯅꯦꯕ ꯑꯗꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯨ ꯂꯥꯛꯄꯒꯤ ꯃꯩꯁꯦ ꯊꯥꯜꯂꯒ ꯂꯥꯛꯀꯗꯣꯏꯅꯤꯅ ꯑꯗꯨꯒ ꯏꯙꯧꯒꯤ ꯃꯅꯨꯡꯁꯤ ꯕꯜꯕ ꯊꯥꯜꯂꯛꯈꯤꯅꯤ LED ꯕꯜꯕꯀꯨꯝꯕ ꯇꯧꯔꯒ ꯁꯦꯝꯃꯛꯈꯤꯅꯤ ꯑꯗꯨ ꯃꯩꯒꯤ ꯑꯃ ꯍꯣꯔꯦꯟ ꯁꯤꯗ ꯄꯨꯒꯗꯕ ꯗꯣꯂꯥꯏꯔꯦꯟꯁꯦ ꯃꯤ 4 ꯈꯛꯇꯅꯤ ꯍꯥꯏꯅ ꯁꯨꯝ ꯇꯥꯖꯩꯕ ꯃꯤ ꯃꯔꯤꯅꯤ ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯃꯔꯛꯇ ꯁꯤꯟꯗꯣꯛ ꯁꯤꯟꯒꯨꯝꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯗꯨꯝ ꯄꯨꯕ꯭ꯔꯥ ꯃꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯏꯙꯧꯅ ꯁꯤꯟꯕꯅꯦ ꯅꯪ ꯗꯣꯂꯥꯏꯁꯤ ꯉꯁꯤ ꯗꯣꯂꯥꯏ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯅ ꯊꯥꯕ ꯅꯠꯇꯦꯕ ꯏꯙꯧꯁꯤꯅ ꯂꯥꯏ ꯁꯥꯗꯨꯡꯕ ꯍꯥꯏꯇꯥꯔꯦ ꯏꯙꯧ ꯁꯥꯗꯨꯡꯉꯒ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤꯒꯨꯝꯕꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯋꯥꯠꯂꯤꯉꯩꯗꯒꯤ ꯃꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯏ ꯇꯣꯡꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯉꯁꯤꯁꯨ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯍꯟ ꯈꯔ ꯇꯣꯡꯉꯤꯗꯨꯁꯨ ꯍꯥꯟꯅꯒꯤ ꯗꯣꯂꯥꯏꯔꯦꯟ ꯑꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ ꯄꯨꯔꯔꯣꯏ ꯑꯗꯨꯒ ꯑꯅꯧꯕ ꯍꯧꯖꯤꯛ ꯈꯔ ꯑꯃꯨꯛ ꯁꯤꯜꯂꯦꯕ ꯁꯤꯜꯂꯦ ꯍꯥꯏꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯗꯣꯂꯥꯏꯔꯦꯟ 4 ꯉꯁꯤ ꯄꯨꯒꯗꯕꯁꯦ ꯑꯗꯨ ꯃꯣꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯇꯣꯡꯉꯛꯑꯕꯅꯦꯕ ꯑꯗꯨ ꯃꯣꯏꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯝꯇ ꯁꯤꯟꯕ ꯌꯥꯗꯦ ꯌꯥꯝꯅꯁꯨ ꯗꯣꯂꯥꯏꯔꯦꯟꯁꯦ ꯑꯣꯏꯈꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯀꯥꯏꯅꯒꯗꯤ ꯈꯟꯖꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯈꯟꯖꯕ ꯍꯥꯏꯕꯕꯨ ꯍꯥꯏꯐꯦꯠ ꯏꯄꯥꯕꯨꯁꯤꯡꯅ ꯇꯧꯕꯤꯔꯝꯕꯗꯗꯤ ꯑꯩꯈꯣꯏꯗꯤ ꯏꯙꯧꯅ ꯊꯥꯕꯅꯤ ꯗꯣꯂꯥꯏꯔꯦꯟꯁꯦ ꯄꯨꯅꯤꯡꯉꯦ ꯀꯥꯏ ꯄꯨꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯝ ꯊꯣꯛꯄ ꯅꯨꯃꯤꯠꯀꯤ ꯗꯣꯂꯥꯏ ꯄꯨꯕꯁꯦ ꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯂꯝ ꯊꯣꯛꯇꯕꯒꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯒꯤꯗꯤ ꯅꯪ ꯄꯨꯔꯣ ꯉꯁꯤꯅ ꯇꯣꯝꯕ ꯄꯨ ꯉꯁꯤꯅ ꯆꯥꯎꯕ ꯄꯨꯅ ꯑꯗꯨꯒ ꯂꯝ ꯊꯣꯛꯄꯒꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯝ ꯊꯣꯛꯄꯒꯤꯗꯤ ꯇꯣꯉꯥꯟꯅ ꯗꯣꯂꯥꯏꯔꯦꯟꯅ ꯏꯙꯧꯅ ꯊꯥꯈ꯭ꯔꯕꯅꯤ ꯏꯙꯧꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯤ ꯏꯄꯥ ꯏꯄꯥꯛꯇꯛꯇꯒꯤꯅꯤ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯕꯅ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯕ ꯄꯨꯕ ꯉꯝꯗꯕꯅ ꯁꯤꯜꯂꯒ ꯃꯊꯪ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏ ꯃꯤꯅ ꯑꯝꯇ ꯇꯧꯕ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯃꯔꯛꯇ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯍꯥꯏꯗꯤ ꯋꯥꯕ ꯐꯥꯎꯗ ꯐꯥꯎꯔꯣꯏꯗꯕꯅꯤꯅꯦ ꯋꯥꯕ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯣꯏ ꯃꯇꯦꯡ ꯈꯔꯗꯤ ꯇꯧꯕꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯄꯨꯗꯣꯏꯅꯤ ꯃꯇꯦꯡ ꯍꯥꯏꯕꯗꯤ ꯈꯔ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯃꯃꯥꯏ ꯂꯩꯊꯣꯛ ꯃꯃꯥꯏ ꯑꯗꯨ ꯍꯨꯃꯥꯡꯅ ꯇꯩꯊꯣꯛꯄꯤꯕ ꯑꯗꯒꯤ ꯆꯣꯡꯕ ꯐꯟꯕꯅꯤꯅꯀꯣ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕ ꯂꯦꯡꯕꯥꯟꯁꯤ ꯅꯥꯗꯅꯕ ꯑꯩꯈꯣꯏ ꯐꯤ ꯅꯨꯡ ꯈꯔ ꯁꯦꯝꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯒꯤ ꯃꯇꯦꯡ ꯇꯧꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇ꯭ꯔꯥꯐꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯒꯤ ꯄꯨꯂꯤꯁꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯝꯕꯤꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯕ ꯌꯥꯗꯕ ꯉꯔꯥꯡꯅ ꯑꯩꯈꯣꯏ ꯀꯦꯝꯄꯤꯡ ꯆꯠꯈ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯂꯧꯊꯣꯛꯆꯔꯦ ꯑꯩꯈꯣꯏ ꯍꯌꯦꯡꯗꯤ ꯏꯕꯨꯙꯧ ꯄꯣꯏꯔꯣꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯉꯔꯥꯡꯅ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯈ꯭ರೆ ꯑꯩꯈꯣꯏ ꯆꯥꯖꯤꯡ ꯂꯥꯛꯄ ꯏꯕꯨꯙꯧ ꯆꯥꯖꯤꯡ ꯂꯥꯛꯄ ꯂꯩꯔꯤꯁꯦ ꯆꯥꯖꯤꯡꯒꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯀꯩꯊꯦꯜꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯑꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯦ ꯑꯗꯨꯒ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯆꯠꯆꯔꯦ ꯏꯕꯨꯙꯧ ꯄꯣꯏꯔꯣꯝꯕ ꯉꯁꯤ ꯂꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯂꯦꯡꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯅ ꯂꯥꯎꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯝꯕꯤꯗꯁꯨ ꯏꯕꯨꯙꯧꯅ ꯆꯠꯂꯤꯉꯩꯁꯤꯗ ꯏꯕꯨꯙꯧꯒꯤ ꯃꯃꯥꯡ ꯊꯪꯉ ꯍꯣꯔꯣꯟ ꯈꯣꯡꯉꯒ ꯑꯇꯣꯞꯄ ꯒꯥꯔꯤꯅ ꯍꯦꯟꯒꯠꯂ ꯆꯠꯄꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯁꯦꯟꯅꯩ ꯍꯦꯟꯒꯠꯍꯟꯗ꯭ꯔꯦꯕ ꯑꯦꯅꯤ ꯒꯥꯔꯤ 100 ꯑꯣꯏꯒꯦꯔꯥ 500 ꯑꯣꯏꯒꯦꯔꯥ 1000 ꯑꯣꯏꯒꯦꯔꯥ ꯏꯕꯨꯙꯧꯁꯦ ꯂꯥꯟꯗ꯭ꯔꯤꯕꯣ ꯍꯦꯛ ꯂꯥꯟꯗ꯭ꯔꯤꯕ ꯃꯥꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯈꯥꯏꯁꯤ ꯊꯣꯛꯑꯦꯅ ꯂꯝꯈꯥꯏꯁꯤ ꯊꯣꯛꯑꯒ ꯏꯕꯨꯙꯧꯒꯤ ꯂꯩꯗꯣꯏꯕ ꯊꯨꯡꯗꯣꯏ ꯃꯐꯝꯁꯤ ꯌꯧꯗ꯭ꯔꯤꯕꯗꯤ ꯒꯥꯔꯤ ꯑꯝꯇ ꯍꯦꯟꯒꯠꯍꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯣꯔꯣꯛꯁꯤ ꯋꯦꯁꯤ ꯂꯝꯕꯤ 2 ꯁꯨꯔꯕꯅꯤꯅꯀꯣ ꯔꯥꯏꯠꯀꯤ ꯂꯦꯐꯀꯤ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ ꯁꯣꯝ ꯅꯥꯀꯟ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯂꯦꯟꯗꯣ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕ ꯍꯧꯈꯤꯕꯗꯗꯤ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯨꯠ ꯊꯧꯔꯤꯅ ꯍꯨꯠ ꯇꯤꯡꯉꯒ ꯊꯜꯂꯦ ꯑꯗꯨꯒ ꯂꯤꯂꯣꯡꯒꯤ ꯑꯩꯈꯣꯏ ꯑꯣꯁꯤꯁꯤꯡ ꯂꯩꯕ ꯄꯨꯂꯤꯁꯁꯤꯡ ꯂꯩꯕꯁꯤꯡ ꯃꯇꯦꯡ ꯆꯥꯎꯅ ꯇꯧꯕꯤ ꯑꯗꯨꯅ
ยามว่าป่าสมยังไปอยู่ในไรพิมพ์สิ่งเสร็จจุ่มช่วยร้านยาวกับช่วยแม่จุ่มตามมินยังมินไกลๆแต่สิ่งนั้นเลยว่าอะไรมาฆ่าให้ตายเลยสิ่งที่ทำไมตัวไม่ทัดกปลาสิ่งที่ไม่ทัดไม่ช่วยจะผมจังกันใช่ไหมเด้งั้นเนี่ยก็ถือว่าสิ่งตัวช่วยจะทำบ่ตัวสี่เสร็จคงจะสบประกบคงจะสบประกบพัดเตะสิ่งที่อาจจะพูดก็ทำบีรอโดยว่าคุยกี่$กี่มาคงให้ตาย$มาคงจ้ะที่สุดดุมล้านะก็ล้านะถ่ายสิ่งที่เลยบ้างก็ที่ตัวไม่ยัดเลยคุย$จะเชื่อมบ่าวตัวกี่ดีบุกเลยบ้างก็มันที่ทานนะตัวไม่ยัดเลยคุณเอ็นบ่อยแบบเลยบ้างก็ถามช่วยอะไรที่อูน่ะสู้อุ้ยวันนี้เนี่ยมันเนี่ยแบบคนลายปูมันตั้มได้ยินหนึ่งจุ่มเสียแล้วหน้าตัวนี้ไอ้ขั้นเลยเนี่ยพอได้เสียไม่มีมารีขังนะโยกเขาปูมันสิกระไรคุยเนี่ยมาติ้งกันตัวงักประกบประเดี๋ยวมาติ้งตัวคุยเนี่ยน้อยป่ะงักประกบมาติ้งตัวก็ชับนี่เนี่ยก็ได้เอาเลยแต่ไม่ได้ตัวก็ได้เนี่ยแต่ตัวช่วงมาพันแบบยังไม่นึงตัวก็ได้เนี่ยคุยเนี่ยเสียนะพี่บัมดิสังเนี่ยป่ะอาศิดามาอิสระให้กับดราม่าจะกระไรตัวบ่เนาะขนาดนี้มันเสียคุยอีดาวยิงไงยังมาตัวก็งักตัวเนี่ยอีดาวน่ะคุยกี่ใครให้ตาเลยมวยจีไล่ตัวก็จะเลิกป่ะคนไล่ยิงคิดเขาจะไล่ให้ตาไล่ใกล้ยิงนั่นแต่ว่าตัวป่ะคุยกี่ตัวปฏิยาวดียาวเด้อตัวปฏิยาวเด้อนั่นเราคุยไล่ใกล้ยิงเนี่ยยังมวยตัวตัวชี้จีมั้งอีดาวน่ะก็เกี่ยวกันเนี่ยมันดีไล่ยิงคิดเขาจะไล่ไปให้ตาไล่ยิงสะดุ้งป่ะตัวมวยจีนี่ดีอีดาวก็เราไปได้ยังไม่ตัวเลยมาปันทอลด้วยตัวเนี่ยรู้มันตัวไหมตัวกับบ้ามันเตะเอาเด้อโน้มันนี่ว่าเลยไงแต่กี่บอกมาปานทุแล้วก็รู้ตัวด้วยเนี่ยอะไรก็ยามนั้นนุชิกับพนขันโลเดี๋ยวไปเยี่ยงกูดาวแล้วมาปานทุแล้วก็อุจิติอีดาวนักทุกอีบังหาทุ่งสิได้นุชิเลยไปสิđâu có thà đây thà đâu chứ kan apa sih mana memang magi pangan juga sana ada mana kan apa orang apa thà đâu jarak sini thà đâu gì đâu có thà đâu gì thà đâu gìทำไมตัวรีโนตั้งคุยกันหน่อยอีดาวสิกฮาราบตัยมิงเจเสียดาวคุยอีดาวชาดงบะอัมซุงตัวไล่ชาดงแม่จริงเจสีดาวกิฮาราบจะลอยน้ำมาเตียงปังบลักปีบะอันนั้นคุยตรงอะไรสิอีดาวตรงจะจะมาตรงมาบุตรงจะมาบุไล่มาบุจะมาบุตรงก็ต้องคุยอะไรเราจะต้องชอบยาวจะหลักปีคุยเลยดีบะคุยคนจีนเลยดีบะคุยจะเลยเชื่อจริงไล่ชามิงกับพังมาเลยนะชิวมันจะต้องคุยอะไรบุญเยอะหรอกแต่ว่าจะเจริญกันเนี่ยว่าตัยมิงจีได้คุยลำท่วมได้ตัยมิงจีได้ใช่ไหมแล้วเนาะคุยนจูไม่เป็นนจูคุยนจูเชนอะไรมาตั้งแต่คุยคลาสเนี่ยเราจะก็ดีคุยจุกรำอ่างเดี๋ยวจะว่าไปไว้แต่ละก็เขาตัดสินเลยสินะไม่ใช่คุยไล่กับพงนรีบตั้งใจเนี่ยสิตัยมิงจีไล่ตรงไล่ชาดงนี่มันตัยมิงโอ้ยไปกินนี่มาคุยจะทัดทุกจีเดี๋ยวมันไล่ชาดงมันจะให้ทัดทุกรวยประการมาทุกนับประสบคนนับประมาณเลยงำแต่ประมาณทัดทุกแล้วทุกที่มาคุยจะไปชิ้นกระเดียบมันก็ยังประมาณก็ไล่ตรงแต่ที่ไม่คุทุ่มใจให้แต่เนี่ยคุทุ่มจีตาทัดทุกดิจิไม่ไล่ตรงมันจะว่านี่ให้ไปกินแต่ตัวคนมาซาจีขวางติงทวนมันทวนบีบันเนี่ยแบบให้ดีแบบติงทวนก็ดีก็ต้องปะทะกันตัวนี้ปะทะกันตัวนี้มันก็ติงทวนก็ดีพี่มันจะให้ยำนาวรีประมาณยำนาวรีจะให้ตราก็ไอ้ดีมารีมังงาใช่ไหมจ๊ะตัดทุกจัดไม่ช่วยใช่พี่มันจะนั่งนี่ที่เราเคยไล่เราชิลวยแล้วก็ดีตั้มนาดุมหันกินให้ดีกระชูมงวันตะไก่บะตูตาเลยบะถอยนับละเวบะไอ้ที่ไม่ยามนะสุ่มขันนับเลยนะสมัยสุ่มมาโตบะสิไม่พี่ยามตรงกันเลยก็ให้นับสุดแล้วดุมบะถอยตรงอะไรอะไรเตี้ยคุยดอกอยู่เนี่ยเตี้ยดุมบะที่เลยดุมหักนี่มาหาเราเลยนี่มันตัวก็เป่าพองน่าจะบะกี้มาผมสิได้ยกวิรักยกวิรักเนี่ยยกวิรักชุ่มชุ่มไปลาบนะนำจักรลาบนำจักรยามสิดาเลยสนี้บุตรปุไลลมบาฮาราวบาดูกะสินดีลังบิริบนะบุตรปุไลลมบากีทอกลอยสิงสิงบากีดีมาร์ชกีตังมังอาดกีฮาราวบิบันิก็ดูฮาราวบิริบานุมิตซีคุยมาสิงปันนี้ตัดยันเชลนี่ให้ดนะเล็บจรูบดกี
ꯑꯩꯈꯣꯏ ꯎꯗꯧ ꯄꯨꯔꯩꯔꯣꯝꯕꯅ ꯇꯦꯟꯁꯤꯟꯕ ꯌꯥꯔꯣꯏ ꯁꯥꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯂꯥꯏꯕꯥꯎ ꯐꯥꯎꯕꯤꯔꯛꯄꯗꯒꯤ ꯁꯥꯡꯗꯣꯛꯂꯤ ꯍꯥꯏꯗꯣ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯡꯅ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯕꯦꯟꯗ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯀꯃꯤꯇꯤꯅ ꯂꯦꯞꯆꯔꯨꯕꯅꯤ ꯑꯗꯣ ꯏꯕꯨꯙꯧꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯋꯥꯠꯂꯣꯏ ꯅꯈꯣꯏꯒꯤꯗꯃꯛꯇ ꯇꯔꯦꯠ ꯁꯦꯟꯖꯥ ꯂꯥꯛꯀꯅꯤꯅ ꯍꯥꯏꯗꯅ ꯍꯦꯛ ꯂꯥꯎꯊꯣꯛꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯇꯨꯕꯨ ꯆꯨꯡꯉꯤ ꯋꯥꯁꯤ ꯉꯥꯡꯕ ꯃꯇꯝꯗꯀꯣ ꯑꯗꯣ ꯍꯦꯛ ꯂꯥꯎꯊꯣꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯤꯔꯤꯕ ꯀꯦꯟꯗ꯭ꯔ ꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯊꯪꯅꯕꯗ ꯂꯩꯕꯤꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯌꯥꯅ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯌꯥꯅ ꯅꯣꯝꯁꯤꯟꯕꯤꯔꯛꯑꯒ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯋꯥꯠꯄꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯗꯅ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯍꯥꯏꯕꯗꯤ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯒ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠꯁꯦ ꯌꯥꯝꯁꯤꯜꯂꯛꯂꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕꯒꯤ ꯇꯥꯟꯖꯥꯁꯨ ꯈꯪꯂꯛꯂꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯁꯨ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯄꯨꯔꯩꯔꯣꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯅ ꯂꯦꯞꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯃꯤꯠ ꯂꯦꯞꯄ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦ ꯏꯕꯨꯙꯧꯅ ꯂꯦꯞꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯅꯨꯃꯤꯠ ꯑꯁꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯑꯗꯨ ꯏꯕꯨꯙꯧꯒꯤ ꯑꯃꯗꯤ ꯏꯕꯦꯟꯗꯧꯒꯤ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯞꯄꯤ ꯍꯥꯏꯗꯅꯁꯨ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄ ꯂꯩ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯅꯤꯡꯕ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯍꯧꯖꯤꯛ ꯂꯥꯏꯕꯥꯎ ꯐꯥꯎꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯃꯥ ꯂꯥꯏꯕꯥꯎꯗꯨ ꯀꯅꯥ ꯈꯔ ꯀꯨꯞꯅ ꯍꯥꯏꯐꯦꯠꯇꯪ ꯇꯝꯕꯤꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯄ ꯈꯔꯗꯣ ꯈꯔ ꯍꯥꯏꯕꯤꯕ ꯌꯥꯕ ꯀꯩ ꯂꯩ ꯍꯥꯏꯕ ꯁꯨꯝ ꯂꯣꯏ ꯁꯝꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯐꯦꯠꯇꯪ ꯄꯟꯕꯤꯔꯛꯎꯅꯦ ꯀꯩ ꯍꯥꯏꯕꯤꯒꯦ ꯍꯣꯔꯦꯟꯅꯦ ꯁꯤꯗ ꯃꯥꯏꯀꯩ ꯃꯔꯤꯁꯦ ꯃꯩꯔꯥ ꯀꯠꯂꯨ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯂꯩꯖꯣꯔꯤ ꯑꯩꯅ ꯈꯠꯅ ꯆꯩꯅꯕ ꯂꯩꯖꯣꯔꯤꯅ ꯏꯙꯧꯅ ꯐꯥꯎꯔꯤꯕ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯈꯟꯅ ꯆꯩꯅꯕ ꯂꯩꯇꯅꯕ ꯑꯩꯈꯣꯏ ꯀꯩ ꯇꯧꯕ ꯌꯥꯏ ꯏꯃꯥ ꯑꯍꯜ ꯑꯃ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯉꯥꯡꯁꯤꯡ ꯅꯍꯥꯁꯤꯡꯁꯤꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯇꯅꯕ ꯀꯩ ꯑꯩꯈꯣꯏꯒꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯅꯤꯡꯕ ꯀꯔꯤ ꯂꯩꯕꯤ ꯏꯃꯥ ꯅꯣꯏꯅꯁꯨ ꯁꯦꯝꯖꯤꯟ ꯇꯥꯔꯦ ꯅꯣꯏ ꯃꯥꯏꯕꯤꯅꯁꯨ ꯍꯥꯏꯔꯦꯗꯅ ꯏꯙꯧꯅꯁꯨ ꯑꯗꯨ ꯁꯤꯊꯦꯡ ꯃꯔꯤꯁꯦ ꯃꯩꯔꯥ ꯀꯠꯂꯒ ꯑꯉꯥꯡ ꯅꯨꯄꯤꯗꯪꯗꯣ ꯀꯠꯂꯣꯅ ꯃꯥꯅ ꯁꯥꯕꯜ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯈꯠꯅ ꯆꯩꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯗꯣꯔꯤꯑꯅꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧ ꯇꯥꯔꯦ ꯏꯃꯥ ꯑꯃꯨꯛ ꯇꯥꯕꯤꯌꯣ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ ꯀꯩ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯃꯤꯟꯅꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣই ꯏꯕꯨꯙꯧ ꯄꯨꯔꯩꯂꯣꯝꯕꯅꯁꯨ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯦꯝꯅꯃꯛ ꯑꯩꯈꯣꯏ ꯊꯧꯖꯥꯟꯕꯤꯕ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯤꯡꯃꯩ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯒꯟꯖꯔꯤ ꯃꯌꯥꯝꯅꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯏꯕꯨꯙꯧ ꯄꯨꯔꯩꯔꯣꯝꯕ ꯍꯔꯥꯎꯕꯒꯤ ꯉꯁꯤ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯝꯕ ꯂꯝꯌꯦꯡꯕ ꯅꯨꯃꯤꯠꯅꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯇꯥꯟꯅ ꯆꯥꯖꯤꯡꯒꯤ ꯏꯕꯨꯙꯧ ꯃꯐꯝꯗꯨ ꯇꯥꯟꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯍꯔꯥꯎꯕ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏ ꯑꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯑꯩꯈꯣꯏꯒꯤ ꯊꯦꯝꯖꯤꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯡꯃꯩ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯝꯕ ꯐꯪꯖꯕ ꯑꯁꯤꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯡꯕꯤꯔꯤꯕ ꯁꯤꯡꯃꯩ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯊꯣꯏꯅ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯤꯡꯃꯩ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯤꯜ ꯇꯧꯕ ꯐꯪꯖꯩ ꯃꯌꯥꯝꯅꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯏꯕꯨꯙꯧ ꯄꯨꯔꯩꯔꯣꯝꯕ ꯍꯔꯥꯎꯕꯒꯤ ꯊꯧꯒꯜ ꯈꯔ ꯇꯧꯕ ꯐꯪꯖꯕꯁꯤꯗ ꯃꯌꯥꯝꯅꯁꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯃꯈꯥ ꯇꯥꯅ ꯃꯤꯠꯅ ꯎꯕ ꯄꯥꯎꯗꯝꯁꯤꯡ ꯇꯝꯖꯔꯛꯀꯦ Hãy subscribe cho kênh Ghiền Mì Gõ để không bỏ lỡ
Sare semain pai layo. Sana kada chia kha kai isna kai yoi de no tang hebi ne ये बोन तिंगा खिने बा बोन के काथिया लगा चिए दो थेसल कदा बदु गे o foreign kano gi ro da numidang yoi do mai than mi doi doi da नुंदिन गे होय लाइन फोक खिबे गे दम सेम गदा phajana ba hai tare फजन lai kai sigi na haro nga tan dum tawoi ba siu ba thabak sing gi लेकाय गे खोय मैम पुल थोक मिनरा तंग मिना बो गातर ngai phajana ba mayam decorate taw na ba ni ko sida koi che mayam ma dai ti belun mayam kana tawi भाई मान खा कुबदना लाइ मी नुबी फंग चोंग थो इसोर फंग चोंग थो ya ya Hi se man ding ta ya ga ja ge Punchi nang isenjol
เลยบอกแต่ถ้าโอมาโอนบกี้ Dolar yang nama lain siapa? Dolar yang mana lah ane pak? Mana? Semai tu agak memang saya jumpa tu seperti semai mana lalu ni pak kau bi pak. Aduh matang lalu lah ane mana tu agak tu mana kubak lah kugi pak. Faham je lah pak. Lain pak lagi ni silai pak kau di mana itu lah ane pak. Oh, jadi tu tola ni pak. Mana kubak? Yang semai dolar yang. Dolar yang tidur ni memang kubak kubak. Dolar yang nak payung sebenarnya. Ayo gue. Dolar yang nak mana le? Macam yang sih kok. Kubak kuraga kau risai. Nang satu thoi itu, nang mie ni soal apa nang satu. Salo itu tahu. Ada
ꯂꯥꯛꯏꯁꯦ ꯃꯌꯥꯝꯗꯣ ꯂꯥꯏꯔꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯦꯡꯁꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯡꯁꯦ ꯌꯥꯝ ꯇꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯎꯕ ꯐꯪꯉꯝꯃꯣꯏ ꯑꯗꯨꯝ ꯆꯦꯅꯦꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯁꯨ ꯑꯗꯨꯝ ꯈꯔ ꯋꯥꯕ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯔꯤꯕ ꯀꯟꯇꯦꯟꯁꯦ ꯃꯌꯥꯝ ꯂꯣꯏ ꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯂꯥꯏꯔꯦꯟ ꯌꯧꯔꯛꯄ ꯃꯥꯜꯂꯦ ꯈꯨꯕꯥꯛ ꯈꯨꯔ ꯀꯧꯔꯛꯏꯁꯦ ꯁꯥꯏꯠ ꯇꯧ ꯁꯥꯏꯠ ꯇꯧ ꯁꯥꯏꯠ ꯇꯧꯅ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝ ꯂꯥꯟꯕ ꯌꯥꯗꯦꯕ ꯆꯠꯂꯛꯄ ꯃꯥꯜꯂꯦ ꯆꯠꯂꯛꯄ ꯃꯥꯜꯂꯦ ꯆꯠꯂꯛꯄ ꯃꯥꯜꯂꯦ ꯆꯠꯂꯦ ꯆꯠꯂꯦ ꯍꯩ ꯍꯩ ꯂꯥꯎꯔ ꯆꯠꯂꯦ sida la hizo Chandan to akte law lies. Kalau nak kena canggih tu nasi, kamu nak kena apa? Mereka yang macam apa? Sini leader ni, sini lo siam torok kadun. Oh, si soalnya kolega. Si soalnya, asida koi dolai siam je, asida koi no tahu koi yetum yau koi ini asal orang je, asigi iblo jenis, asigi iblo jenis dolai yang sini makku koi ni kok, asida lo siam torok kadun. Pan saya ikutin semua. Adam tahu tu ni. Halo. Koi. Nasai imam le pau kesu pau kabani. Ibu dong na masih kong malam yembo saban lan topa magi saga sangai dari jajing la ibu dong ni masai bolda. Sat pada ibu dong na kamatam na koi sajen sangat namba angam singa na kani hai tu na hanasu pau bi kabani masih suai pau bi kabani mana matana mama mapau ibu singa section na angam singo lanan dan nama section bio hai tu na harau thok ke mai kai dari nolong nak koi teragi mapa mafam dai kong no na hijari lain lain na hojek ai koi ge dalayon ibu dong lawani adana wal horiba ibu dong ipana panok singa sila ko matamda nasi madi tunamang na section tharang logi raga Laman bayar tu. Laman nana bahai betul boy dena bak nafon ami nasi hai dena hanna koi teragi mafamda hanna nolok cari nasi madi laman kiba matamda koi ibu dong na kita ngapi beda wah bagi lai pau sepi di krawani adana pun namang na mama apa ibu singa ngam singbo section bio hai na hanna nolok cari ibu dong mana magi masa manai mayam masih kadai de kai de swai chiga de ke hai tu na kucing dan awal apa sih yang miri basi pun namanya kami gani malam maduna ibu dong matik ni ayam dan ayam ni ibu dong na harau mathoi cat pada harau bahai betul ekor masa nawe lu kudik nawe het kada bani pun namanya ibu dong ima panda kunci punjara sigi ramai ay pada kunci nucang nawa awal apa lagi tu nawa ikoi kudik mana magi thomoi na cincan jaraga ibu dong thoni mina si hai tu na lengbi kami baik kong ngasih si jarawa koi taragi mapanda hanna nolok cari
ꯑꯗꯨꯒ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯇꯝꯅ ꯐꯥꯎꯅꯔꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯂꯝꯕꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯊꯣꯛꯄꯤꯌꯨ ꯍꯦ ꯇꯣꯡꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯏꯕꯨꯙꯧꯗ ꯇꯧꯕꯤꯒꯅꯨ ꯏꯕꯦꯟꯗꯧꯗ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯊꯧꯅꯤꯖꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯄꯨꯝꯅꯃꯛꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤꯗ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦ ꯇꯣꯡꯗꯨꯅ ꯇꯧꯔꯕꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯝꯅꯃꯛꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯊꯧꯅꯤꯖꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯅꯣꯛꯆꯔꯤ ꯁꯦꯡꯅ ꯁꯣꯡꯕ ꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯐꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯕꯨꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯗꯣꯂꯥꯔꯦꯟ ꯑꯃ ꯆꯪꯈ꯭ꯔꯦ ꯌꯦꯡꯁꯤꯟꯕꯤꯕꯁꯤꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇ꯭ꯔꯒ ꯍꯟꯇꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯊꯧꯅꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ Tama tama po sa inyo, tama siya na sinabi yun. Tama sinabi yun. Mayang karimdani tayo bigan o ibudong na suway tanat po na mapungapigan po na mapusimbiganin. ꯉꯥꯛꯇꯪ ꯊꯝꯕꯤꯌꯨꯅꯦ ꯐꯥꯕꯁꯦ ꯌꯥꯕ ꯌꯥꯗꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯦ ꯀꯩꯅꯣꯅꯤ ꯏꯕꯨꯡꯉꯣ ꯗꯣꯂꯥꯏꯔꯦ ꯃꯁꯤꯒꯤ ꯄꯔꯥ ꯄꯥꯝꯕꯣ ꯃꯣꯏ ꯃꯔꯤꯗꯤ ꯃꯥꯏꯕꯤ ꯃꯥꯏꯕꯅ ꯐꯥꯕ ꯉꯝꯃꯣꯏ ꯅꯨꯄꯤꯅ ꯆꯣꯡꯉꯛꯄꯁꯤ ꯑꯃꯥꯏꯕꯅ ꯐꯥꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯗꯣꯂꯥꯏꯔꯦꯡ ꯐꯥꯕꯗꯤ ꯃꯣꯏꯗ ꯈꯨꯇꯝ ꯆꯥꯡꯗꯝ ꯄꯤꯕꯅꯤꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯀꯅꯤ ꯀꯅꯥꯒꯨꯝꯕꯗ ꯐꯥꯕ ꯉꯝꯃꯣꯏ ꯑꯗꯒꯤ ꯄꯨꯅꯤꯡꯕ ꯃꯇꯝꯗ ꯗꯣꯂꯥꯏꯔꯦꯡ ꯃꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯨꯒꯦ ꯍꯥꯏꯗꯅ ꯄꯨꯟꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯑꯝꯇꯅ ꯄꯨꯒꯦ ꯉꯝꯃꯣꯏ ꯏꯁꯣꯔꯅ ꯈꯟꯕ ꯅꯠꯇꯅ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯂꯥꯔꯦꯟꯒꯤꯅꯦꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕꯁꯤꯡꯁꯦ ꯃꯁꯤ ꯄꯅꯥ ꯄꯥꯝꯕꯣꯝꯅꯦ ꯄꯅꯥ ꯄꯥꯝꯕꯣꯝ ꯍꯥꯏꯗꯤ ꯄꯅꯥ ꯄꯥꯝꯕꯣꯝ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤ ꯄꯅꯥ ꯅꯨꯄꯥꯒꯤ ꯄꯅꯥ ꯑꯃ ꯂꯩꯌꯦꯕ ꯗꯣꯂꯥꯏꯔꯦꯡꯗ ꯆꯠꯂꯤꯁꯦ ꯃꯤ ꯃꯔꯤꯅꯤꯗꯅ ꯅꯨꯄꯥꯒꯤ ꯄꯅꯥꯅꯤ ꯁꯣꯝꯒꯤꯅ ꯅꯨꯄꯤꯒꯤ ꯄꯅꯥ ꯊꯣꯛꯂꯛꯇꯔꯤ ꯑꯗꯨꯒ ꯃꯇꯤꯛ ꯃꯌꯥ ꯌꯥꯏꯕ ꯏꯁꯣꯔꯅꯦꯕ ꯁꯤꯗꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯅꯤ ꯂꯥꯛꯀꯗ ꯋꯥꯠꯂꯦꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯒꯤ ꯑꯅꯤ ꯋꯥꯠꯂꯤꯕ ꯂꯥꯛꯄꯗꯤ ꯂꯥꯛꯀꯅꯤ ꯂꯥꯛꯇꯕꯗꯤ ꯃꯃꯥꯡꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯇꯥꯏ ꯃꯇꯥꯏꯗ ꯉꯥꯛꯇꯪ ꯂꯩꯊꯣꯛꯄꯤꯔꯒ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯊꯧꯅꯤꯕꯤꯌꯨ ꯈꯔ ꯆꯠꯊꯣꯛꯄꯤꯌꯨ ꯃꯈꯥꯔꯣꯝꯗ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯄꯅꯥ ꯄꯥꯝꯕꯣꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨ ꯃꯇꯥꯏꯗ ꯉꯥꯛꯇꯪ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯄꯅꯥ ꯄꯥꯝꯕꯣꯝꯁꯤꯡ
Đây chali bani sita kuta lo ye ngak ki dori ni. Si ah bala aje sina. ละงานทั้งที่พัฒนานี้มาแล้วมาถึงละงานนี้นะบ่มาเอาไว้สิ่งที่สุดอาจจะเป็นนะบ่ยิ่งสิ่งใจ Chali pa ne. Puri ba je. Turi yang harau di sini pai lo. Ai lo di đâu di harau di sini ba ma sang la ba. Masih ekoi ibu dogi matik mayai ekoi karang asu ibu dogi panapa mongoi bina ba hai badai na banati ibu dogi bedo ani na pambo panapa mong madu mayung nem dogi ibu dogi bedo ani kangai sumang da masana mana senjarak tuna ibu dogi panapa mongoi bini aduna leng bidak libo kodi mangna ibu dogi bedo ani bo yang na puming chang kon na thong ni biu Ôi chả vẫn chi giờ vui em thà thì ekoi pana hum dio sanole dobo pana mai budogi wa e dona pana matala po ibu sing na mai ri atau be ibu dong no khara ma thoi ka wa matum do ekoi pu ngam na masa manai pu ngam no ibu dong ken do ani ki thobal to bo ngasidi magi sana sangkai lagi sajing la pe ibu dong masai kol do kong malam yang basawal lam thok pachat pada leng di kami bapai karana mata sithadana ekoi mem ho o lau na indo ibe do ni maning thong na bo ekoi chamin na bai tan ja tu su longin na siai na leng mi ri bapai tara ki bakham da sinjalang jari bo ido khure yom ha o thok ki mai kai da ki no lo ning sinjari câu thì sẽ cái gửi nó cái gửi nó câu lamlang gi bagi ninga sa oh lamlang gi bagi câu buta lamlang gi bai taw buto juboti ani di amadi kan banga moi dum hai gi ne ba budong na adu gi ne kok sali lamlang gi bai ni sindilang bi bai sai bang lang sen laki buto masigi budo gi pana bai to na laki bo ma sim sisu amata sithada taw biu harian amata sithada ekoi gi wa khal na mai ta bo ho bo de so de ni budo na su mai na mo ekoi na pen budo ibu ibe no ni na pen di ga da bani maram maduna ibu ibe no ni gi pen na bagi da makta sindilang bi ga puna mamna amata sithada na thogol taw ni na ba da ni sim jari Mas Sulai ako gi ngasai lagi ibu doi ben do gi pana ma wat pa do
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯂꯥ ꯈꯨꯅꯣ ꯁꯣꯝꯅ ꯀꯟ ꯁꯣꯛ꯭ꯔꯣ ꯑꯃ ꯂꯥꯛꯏꯌꯦ ꯂꯥꯛꯑꯣ ꯑꯁꯨꯜ ꯂꯝ ꯂꯔꯥꯡꯖꯅꯤ ꯃꯣꯏꯅ ꯉꯥꯎꯔꯒ ꯂꯥꯏ ꯂꯥꯛꯏꯁꯤꯗ ꯑꯗꯨꯒ ꯀꯥꯊꯣꯛ ꯀꯥꯔꯟ ꯆꯠꯄꯤꯒꯅꯨ ꯃꯁꯤ ꯑꯃꯨꯛ ꯎꯗꯔꯤꯕ ꯎꯗ꯭ꯔꯤ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯁꯤꯒꯤ ꯏꯁꯣꯔꯁꯦ ꯌꯥꯝ ꯂꯨꯕ ꯏꯁꯣꯔꯅꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯥꯎꯕ ꯏꯁꯣꯔꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯨꯟꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯄꯅꯦꯕ ꯑꯗꯨꯒꯤ ꯏꯙꯧꯒꯤ ꯃꯔꯟꯗꯤ ꯃꯥ ꯈꯛꯇꯪ ꯈꯣꯝꯕꯗ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯏ ꯍꯔꯥꯎꯕ ꯏꯀꯣꯝ ꯀꯣꯝꯅ ꯍꯔꯥꯎꯋꯦꯕ ꯃꯥꯗꯤ ꯀꯠꯄꯁꯦ ꯌꯥꯝ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤ ꯃꯟꯇꯤ ꯃꯟꯗꯣꯟ ꯚꯣꯠ ꯂꯦꯞꯀꯗꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯀꯠꯄ ꯂꯥꯛꯑꯦ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯅꯨꯄꯤꯉꯩ ꯆꯪꯒꯅꯣ ꯍꯥꯏꯔꯕ ꯅꯨꯄꯤ ꯑꯁꯣꯝꯒꯤ ꯆꯠꯄꯗꯤ ꯌꯥꯏꯑꯕ ꯃꯥꯅ ꯃꯃꯥꯡꯗꯤ ꯆꯠꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯝꯂꯥꯡꯒꯗꯣꯏꯕ ꯑꯗꯣ ꯉꯁꯥꯏ ꯑꯩꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯂꯝꯂꯥꯟꯕꯒꯤ ꯈꯨꯔꯨꯝꯍꯟꯈꯤꯕꯗꯣ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯈꯣꯏꯔꯝꯃꯤꯗꯣ ꯏꯁꯣꯔꯗꯅꯦ ꯁꯥꯗꯣꯡꯉꯤꯀꯥꯟꯗ ꯍꯥꯏꯖꯍꯧꯗꯣꯏꯅꯦꯕ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯇꯧꯈꯤꯅꯤ ꯈꯣꯏꯔꯝꯕ ꯉꯥꯛꯇꯅꯗꯤ ꯑꯣꯏꯔꯣꯏ ꯂꯥꯟꯗꯅꯕꯅ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯎꯔꯒ ꯁꯣꯏꯗꯅ ꯂꯥꯟꯁꯤꯜꯂꯛꯄꯤꯅꯤ ꯂꯥꯟꯁꯤꯜꯂꯛꯄ ꯑꯗꯨꯅꯦꯕ ꯐꯥꯎꯕꯗꯤ ꯅꯍꯥꯟꯗꯩ ꯂꯩꯐꯥꯎ ꯄꯤꯈ꯭ꯔꯕꯅꯦꯕ ꯉꯟꯕ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯣ ꯅꯪ ꯍꯥꯡꯒꯠꯂꯟꯗꯥ ꯂꯥꯛꯀꯅꯣ ꯂꯝꯂꯥꯡꯒꯅꯤ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯍꯥꯟꯅ ꯃꯣꯏ ꯔꯦꯗꯤꯒ ꯇꯧꯕ ꯅꯠꯇꯦ ꯈꯣꯡꯒ꯭ꯔꯥꯎ ꯂꯣꯏ ꯁꯦꯠꯂꯛꯏꯁꯦ ꯔꯦꯗꯤ ꯇꯧꯕ ꯑꯣꯏꯇꯥꯔꯦ ꯑꯉꯧꯕ ꯁꯦꯠꯇꯅ ꯈꯣꯠꯇꯅ ꯂꯥꯛꯆꯒꯗꯕꯅꯦꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯉꯣꯟꯗ ꯍꯦꯛꯇ ꯕꯛ ꯂꯥꯎ ꯍꯦꯛꯇ ꯐꯥꯎꯔ ꯍꯦꯛꯇ ꯆꯦꯜꯂꯛꯄꯖꯥꯠꯅꯤꯀꯣ ꯑꯣꯐꯤꯁꯇꯒꯤ ꯆꯦꯜꯂꯛꯄ ꯃꯊꯛ ꯀꯥꯕ ꯅꯠꯇꯦ ꯁꯤ ꯈꯣꯏꯔꯝꯃꯗꯤ ꯅꯣꯏꯅ ꯀꯣꯜ ꯂꯧꯊꯣꯛꯄꯤꯌꯨ ꯂꯥꯏ ꯇꯣꯡꯉꯤꯁꯤ ꯀꯗꯥꯏꯗ ꯄꯦꯇꯤ ꯂꯧꯊꯣꯛꯄꯤꯌꯨ ꯃꯄꯨꯒꯤ ꯃꯑꯣꯟ ꯃꯥꯁꯤ ꯂꯧꯕꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯛꯄꯤꯌꯨꯀꯣ ꯊꯣꯛꯑꯦ ꯉꯥꯛꯄꯅꯃ ꯇꯣꯡꯉꯤꯁꯤ ꯌꯥꯝ ꯍꯧꯕꯅꯦꯕ ꯁꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ ꯑꯩꯈꯣꯏꯒ ꯁꯥꯕꯗꯤ ꯊꯤꯈ꯭ꯔꯖꯥꯠꯅꯤ ꯃꯄꯨꯒꯤꯗꯣ ꯅꯪꯅ ꯁꯤꯜꯍꯧꯕꯅꯤ ꯏꯕꯨꯡꯉꯣ ꯀꯥꯏꯗꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯅꯥ ꯄꯥꯝꯕꯣꯝꯁꯤꯡ ꯏꯕꯨꯙꯧꯒꯤ ꯀꯪꯒꯤ ꯁꯨꯃꯥꯡꯗ ꯂꯣꯏꯅ ꯊꯨꯡꯂꯔꯦ ꯒꯨꯅꯤꯟ ꯄꯦꯇꯤꯗꯣ ꯂꯧꯊꯣꯛꯑ ꯁꯧꯍꯜꯂꯣꯔꯗꯤ ꯁꯧ ꯅꯠꯇꯦ ꯐꯤꯒꯤꯅꯦ ꯐꯤꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯃꯄꯨꯅ ꯆꯤꯟꯅ ꯌꯥꯝ ꯇꯣꯡꯉꯤꯁꯦ ꯇꯣꯡꯕꯁꯤꯅꯦꯕ ꯅꯍꯥꯟ ꯆꯧꯀꯤꯗ ꯐꯝꯃꯤꯉꯩꯗ ꯆꯧꯀꯤ ꯇꯨꯡꯕꯤꯗ꯭ꯔꯥ ꯈꯜꯂꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯄꯨꯙꯧ ꯄꯨꯔꯩ ꯂꯥꯎꯝꯕ ꯏꯕꯦꯟꯗꯧ ꯂꯤꯛꯂꯥ ꯄꯤꯆꯥ ꯅꯣꯡꯗꯝꯅꯧ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕꯒꯤ ꯃꯥꯄꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗꯒꯤ ꯆꯥꯖꯤꯡ ꯂꯥꯛꯄ ꯏꯕꯨꯙꯧꯒꯤ ꯃꯁꯥꯏꯀꯣꯜꯗ ꯀꯣꯡꯕ ꯂꯝ ꯌꯦꯡꯕ ꯁꯥꯕ ꯂꯝ ꯊꯣꯛꯄ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯄꯅꯥ ꯄꯥꯝꯕꯣꯝ ꯑꯁꯤ ꯀꯅꯥꯅꯁꯨ ꯈꯟꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯗꯨꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯃꯥꯅ ꯄꯥꯝꯖꯕ ꯄꯅꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯐꯪꯂꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯅꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯃꯤꯠ ꯀꯌꯥ ꯂꯤꯁꯤꯡ ꯀꯌꯥꯅ ꯀꯣꯇꯤ ꯀꯌꯥꯅ ꯌꯦꯡꯕꯤꯕꯗ ꯊꯣꯛꯂꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯑꯁꯤꯒꯨꯝꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤ ꯑꯁꯤꯕꯨ ꯏꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕꯤꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛꯀꯤ ꯆꯥꯎꯊꯣꯛꯆꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯊꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯕꯨꯙꯧ ꯄꯨꯔꯩ ꯂꯥꯎꯝꯕ ꯍꯔꯥꯎꯕ ꯊꯧꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏ ꯇꯔꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯄꯥꯎꯖꯦꯟꯖꯔꯤ 이도 이번에 원인이 못한다서 살아날 거리구나 덕분이잖아.
ꯑꯗꯨꯒ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯔꯥꯎꯕ ꯊꯧꯒꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯍꯥꯏꯖꯕ ꯑꯃꯅ ꯉꯁꯤ ꯑꯁꯤ ꯃꯥꯄꯟꯅꯤ ꯕꯤꯗꯧ ꯏꯕꯦꯟꯗꯧꯑꯅꯤꯅ ꯀꯣꯡꯃꯔꯝ ꯌꯦꯡꯕ ꯁꯥꯕ ꯂꯝꯊꯣꯛꯄ ꯆꯠꯄ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ 360ꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯖꯔꯤ ꯍꯣꯔꯦꯟꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯅꯨꯃꯤꯠ ꯐꯥꯎꯕ ꯍꯜꯂꯛꯄ ꯐꯥꯎ ꯇꯧꯈꯤꯒꯅꯤ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯔꯤ ꯍꯣꯔꯦꯟꯁꯨ ꯑꯃꯨꯛ ꯂꯣꯏꯕ ꯐꯥꯎꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯈꯟꯕꯗ ꯂꯣꯏꯕ ꯐꯥꯎꯕ ꯊꯧꯒꯜ ꯇꯧꯖꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯉꯥꯏꯖꯔꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯌꯨꯝ ꯌꯨꯝꯗ ꯍꯣꯔꯦꯟ ꯂꯣꯏꯁꯤꯟꯕꯤꯔꯒ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯖꯔꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯏꯆꯜ ꯏꯆꯦꯁꯤꯡ ꯂꯩꯁꯥꯕꯤꯁꯤꯡ ngasi mangai na koi na ibutaw gi thokal tawwa ko malam yeng masabat tawdaba hayeng chaluba yaba nate maram aduna lai gi thokal tawna na bagi damakta nungsira ba ichel iche sing napi masa sing imin na uraba matik me ai le ibutaw gi thokal tawwa hai basi khoi de ge na phara bani aduna puna bang na leng thok pirak laga napi masa sing ado amata si thadra leng thok pirak laga ai koi pun na ibutaw ibe daw ani bu harau na sabe na si hai duna mayam da norung na ni chingjari Hoi, nasai ibutawi ibetawi thokal tawa wanaroi singadu somdei ibutawi kangai sumang stadium chen birada wani chingjari Changai라.
Kay pamilang na. Paning mo doon na paning ito ito gid. hangiba pose sai idau jina hangiba pose mamang sai kudingi leiba jingje adum lai tonga idau gi lai lang thopaki mafam yo bo dum ngauna phaina loi sat pangak tene ba adubu idau jina hangi idau na hairi noi chakkedra chakke habra chaloi habra haidin hangi do masa mai masa be papa mo do kumbiri yani habasu chachagi habasu yauri chachagi habasu yauri chacharoi habasu yauri amma horan matang muk meam khamina ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯖꯒꯣꯏ ꯁꯥꯒ ꯆꯠꯃꯤꯟꯅꯔꯒꯦ ꯍꯥꯏ ꯑꯗꯨꯝ ꯅꯣꯔꯃꯦꯜꯗ ꯆꯠꯆꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯁꯤ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯒ ꯏꯙꯧꯒ ꯑꯗꯨꯝ ꯁꯥꯒꯣꯟꯅꯔꯒ ꯆꯠꯆꯔꯒꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯨꯡ ꯀꯌꯥ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯣ ꯄꯨꯡ 3ꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯅ ꯍꯥꯏ 3 ꯇꯥꯔꯝꯗꯥꯏꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ ꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯆꯪꯈ꯭ꯔꯅꯤ ꯌꯨꯝꯗ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯙꯧꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯙꯧꯒꯤ ꯊꯧꯒꯜ ꯇꯧꯕ ꯆꯠꯄ ꯑꯗꯒꯤꯗꯤ ꯍꯣꯔꯦꯟ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯟꯅ ꯆꯠꯆꯒꯦ ꯍꯥꯏꯕꯗꯨ ꯏꯙꯧ ꯏꯕꯦꯟꯗꯣꯅꯤꯅ ꯑꯌꯥꯕ ꯄꯤꯔꯒ ꯆꯠꯈ꯭ꯔꯤꯁꯦ ꯑꯁꯤꯅꯤ ꯏꯙꯧꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯟꯅ ꯅꯍꯥꯏ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯟꯅ ꯊꯣꯛꯄꯤꯔꯛꯂꯒ ꯑꯩꯈꯣꯏ ꯀꯣꯝꯂꯝ ꯌꯦꯡꯕ ꯁꯥꯕ ꯂꯝ ꯊꯣꯛꯄ ꯑꯁꯤ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏ ꯇꯔꯥꯗ ꯅꯣꯡꯃ ꯄꯥꯎꯖꯦꯟꯖꯔꯤ
Mas ID asim musim. Sek am wa phong tang phong do mbiu ba. Pagi maruina khoi sing mai trisina si mayam da thawal taw phong jai se imana matim tang thambiu matim tang ima sorojine khoina su akhoi ngasi si mafam si da lak pangam jari se imana paw haibirak padagi sumaina si umbam lei mayam su khanghan si haina haibirak padagi khoi lak pangam jari ne ba ko leibak mayam da imagi maikai dagi laikai se lei biriba khoi kai haini kai haini khoi nupi ma haigadra yum palabi ma haigadra mana khoi leibak mayam da kai wafam phong do pining asi se lai lam thokpa nomini ko ibado ya kadang thambiu ne kai mama na leba mayam da haini je ko ibido pore romba je yamna matik magun leiba adu ko ibido gi matik magun je idong na sima tawni haradi thaba oina dum pangtho ga dum tawra ga lakpa adu ni ido khoi punama kanglei sa khoi punama na khulam jaraga idodagi matam ji da hoji thoiba awaba mayam je khitadi kokmina ba leba ke ba awaba mayam je khara kokmina na khoi punama si sana na ido thongni je ha ba wa hai ja ngoài thế mẹ em là số khơi dịch lối sập bagi tàn ra ayuki cái hai này hôm nay về và khơi sinh ra làng ra đi và sinh ở lối sập bagi tàn ra ngasai lấy lên ngắm ba pareng sinh ở đó lấy makup mana makup sinh đôi chân sinh sinh lối sập laga khơi mà pham chana khum doga tham gina bagi khơi awang pang na khơi hai khơi lấy makup sinh pai đó chặt khé khơi na tharam bak sinh lối sập ba hậu đấy rồi na mà pham sinh ra khơi cái masih thoram asik ayuki thoram asi khoi yeng balak pi ba khoi gi saruk ya balak pi ba imai bel ka so ji se hagat naraga khoi gi mai gi ayuki oiba thabak thoram sing cha ba thak pa cha na thak na bagi oiba chak su cha na rang gi myam si lak pi ba sing se khoi ju cha jadri ko ado mai gi thabak thoram sing pangthok na ba chakre do horen din pung ahum ta ba matam da soidana khoi ibudau purai romba harauba mathoi ka bagi thoram siga mai leinana khoi kongba lam yengba sabal lam thokpa haiga su khangnaba mayamna lai lam thokpa haiga su khangnaba dugumba thoram asi horen pung ahum tawa matamdagi budogi pham sidagi budogi khoi ki akoiba mafam sidagi khoi sin malangba punamak tawre hairaga khoi lilong chajing lakpa budog manangta tamna mayam puna lakadori bani mayam na so symmetry si programming biri bachin law khodi mapusu koi symmetry si mai kai dagi thagar phongdok chari loina na ngasi koi symmetry si na thagar chari bai budo pure romba thogaloi sing na chinja langjari ba budo pure romba harau ba haiga su khangnari ba tang manga dagi harau rakpani du mathorom masibu hobodo le phau ba koi pukning changna amadi koi gi thawai ta na koi yengbi ba khoi punamapu khoi symmetry si mai kai dagi hanna thagar chari loina na comment pibirak pasing khoi punamang na khoi pa ba ngamja hodraga sumya na ngak pigani loina share to video ba ngasi budogi budo pure lomba harau bagi paujela si sumna harawi loina na horen pung ahum da sumna chatlagani haibagi nuai paujel pi bada mateng pangbiri ba phone paiduna mobile paiduna smartphone paiduna share to biriba ibudogi paujela sibu yohon biriba chinlaw khudima phusu koi tangdu laita ba koi mai pak pa soida ngam da ba punama pinabi bo oisanu haibasi koi symmetry si mai kai dagi budo pure lombagi koi lai sang sida leiringai tanja sida mayagi ho silaga khurumjari salakpada khoi gi committee gi member ama khatang khoi wari watai saraga committee gi mai kai dagi mayam da kari phongdo piak pa haibasu mayam amtang yeng minasi taminas ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯆꯥꯅꯨꯄꯥꯁꯤꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯡ ꯑꯍꯨꯝꯗ ꯈꯣꯡꯁꯥꯟꯒꯅꯤ ꯑꯗꯨꯅ ꯄꯨꯡ ꯑꯍꯨꯝ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯑꯅꯤ ꯃꯈꯥꯏꯗ ꯑꯩꯈꯣꯏ ꯏꯕꯨꯙꯧꯒꯤ ꯀꯪꯂꯩ ꯁꯨꯃꯥꯡꯁꯤꯗ ꯄꯨꯝꯅꯃꯛ ꯌꯧꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏ ꯇꯔꯥꯒꯤ ꯃꯐꯝꯗ ꯅꯣꯡꯂꯛꯆꯔꯤ मैम सो लापनिंगबा इचनाव सिंग यावबिरंबा या अखोइना कैप्शन दा मोब का खोगी लिंक खमा हापसाबनी लिंक तो दा मैम ना शेयर खोगी चंगबिरक लगा दुम फॉलो तव लाक्सन बिबा मतमदा बिदो पुरै रोंबा हरावबुंग असि सोइदना यौगनी हाइबगी थाजबा मैम फमा थमजरी मैम सो फॉलो तव दन लाक्सन बियो दुगा बिदो पुरै रोंबगी नोंमा खोगी पांथोक चरिबा ngasi पांथोक चरिबा साबल लमथोकपा कोंबा लमेंबगी थरो मसिबु मपुंग फाहन बलाकपिउ सरो याबा लाकपिउ हाइबसिसु कोइसिंग मैट्रिक्स माइके थमजरी करोम नाकंदा आके सुकाय दे दो येंगसे आई माइक हम माइक चाहब सके दो मिंग मिंग हम तक हैप्पी हो जागे ꯑꯩ ꯇꯈꯦꯜꯂꯝꯕꯝ
Sanal Meitai Aigi Salaina Mangangni Ai Harauba Arapti do Pureiromba Asigi General Secretary Oina Ai Sahitra Manga and Mafamsida Puduna Laglabani Equigi Tang Columbia, why Wang Adam Columbia. From Baitanza, so quite a Loxavanico. Akopa, Pundo Pirapona have so many communists. Tamiam Sudum Cruminaro, Cruminara, Sequoian Crums again, Lamadon Cruminas. Have you? Sahitra Manga Hena, Equi a Livung Sida, Secretary in a Pujarabani, the Bo. Equi Ibudogi, Salai Siso Angom Salaini, and the Ibudo Pulei Lomba, Amadi Ibendo, Lila Pisano Damno, Hariba, Ipai Marsi, Aniasi Yam, Matik Mia Labor, Ibudo Ibendoni, Adana Magi Harao Wasi, Equina Magi, Banapambom Singasi, Equi Tavang Mio Ibana, Tavangam de, Nang Sipa Minang Po, Ivangam de, Ibudo Ibendo Anina, Apamba, Banapambom Singado, Mana Lady from the Dagi, Ibudogi Kangi Shumangsi Yona. Adumak Chelaka, Ibendona Kalaga, Equigi, Magi Masaigondagi, Magi Lam Tokosi, Sajing Lak, Ibdogi Masaigonda, Kongulam Yang Tokosi Sally. I don't know, Magi Matimia City, according to Sintaba, the Hingamdre, Yamna Logra, Yamna Legre, Aduka, Asigi. I better be a Halayan Halaga, Yani, Aduka, Asi Huzik, a question the lady ba, Ibdogi, Magi Bangonda. Togal Toriba Singasi, Magi, Panang Actani, Eduga, some Ahan Vesina, Equigi, Ibudo Ibendo, Anibu, Sena Bideba, Lai Selumba, Matang Uzik, Kodamiba Asina, Ibudogi, Mayamgi, Makok Tongba, Panapambomni, Matang, Ariva Makoi Marie, Yamatamoi Soning Aini, Makoi, Ibudo Ibendo, any game upon the Kodamada, Mipung Kudima Magi, Tamoi, the Sangana, Mipung Kudima Mamitagi, Pita, Hanba, Namba Dumava. Nothing may I lay by even though any. I don't know, quite Punamagna, even though any woman couldn't Makta, Tony Zadon Lazy. I do a quite normal upon, but couldn't issue even though any game upon the Equina. Handak Sahi Harao Dagina, Matang Say Harao, left an Equigi, Togoloi, couldn't Maxina, no Magi Rote, Santon, Naraga, even though any game upon the Maira make of Curtain and Masibo at the moonlight. I do want Harao, Sidagidi, I quite Sajibogi Noma Panba. Say take what say Tava, Sida, Equi, Tong Hangani, and Aquay Mayam. If the event of Nigi, Togol Torani had to let Nare. I don't know Matangagi, Equi, Togol Torani. I do got Winona Equi, Sida Teliba Posters, Equi, Kadao Esigi Honoraban, Equi MLA, Sara Mesol, PD, Chairman, Government of Manipur, Kadao SC, Haribasina, Yamna Sisu. Hariba Sara Sisu Yamna Puming Tawaning Mahangna Equigi Lysanga Sigi Shangle Sigi Matola Niesi Mahangna Happy Beni Maitegi Oibada Lining at Totayam Siena Honazaba Adugum Nava Sara Mesoni the Mahaki the Motos Equinimatum Pudding Mata Honazagi Haina Kanzari the Mahakos Equina Hanna Tagasabagoina Sara Mesona Maitai Kangai Park in a Sibukanana with the honor of Ibasida Hena Tona Happy Upunamagna Sagat Pio. Koi kangai pa sibu kanin na koi sarap yamin na siya hay doon na masi mag 360 ki koi ki mamang da koi ki rapti udo pray romba haraw thawlo ki general secretary takiram sanan mai tay mangang na pogjen ja pijari atai tay sum honorable MLA na bodi mateng pangbiri atopa kana na gadi sel ki mateng chauna pangbiri pagdi lai khang thambi ba yabra aduri thoyok padi hujik thoyok padi hujik koi Yamna Saudi Pang Malay Trebu, Evendo Nigi, Matic Maya City, Akogi Mayamna Kangmanina, Maring a Mayam Sauna Pang Dragasu, Ekogil Polishing Manga Pangapatara Pangapa, Kun Pangapa, Sugum City, Masing Langam Dre Pang Biapada, Ekogi Todoin Ikai Kunazaraba, Kayo Sikimanung de Leba, Ekogi Siar Parson, and the Ekogi Wahengbam, Premananda Mahang, so Ekogi, Sari Basingasi, Mating Pangi, Aishamak. So Ekogi Wat Asigi member ni, Aduga member ni, Aduga I Magasuya Matawai Yauna, Ibido Onigi, Ibendo Onigi, Matic Maya is a Kangbana, I give you Angamba Lebendagi, Akogi Councillor Lebendagi, Ekogi Opisama, Ekogi Sisimasu, Ekona Sazabani, Watki, Koi Councillor Memberga, Aduga Maning the Su Ekoi Latin Kani Bar Mama, Adusu Ekoi
ꯑꯃꯗ ꯅꯤꯖꯔꯒ ꯄꯥꯡꯕꯤꯔꯛꯂꯒ ꯑꯩꯈꯣꯏ ꯁꯥꯔꯛꯄꯅꯤ ꯁꯤꯒꯤ ꯊꯧꯔꯤꯁꯤꯅ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯉꯁꯤ ꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗꯒꯤ ꯆꯥꯖꯤꯡ ꯂꯥꯛꯄ ꯏꯕꯨꯙꯧꯒꯤ ꯃꯁꯥꯏꯀꯣꯜꯗ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯁꯥꯕꯜ ꯂꯧꯊꯣꯛꯄꯗ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯂꯥꯏ ꯑꯁꯤꯒꯤ ꯄꯅꯥ ꯄꯥꯝꯕꯣꯝꯁꯤꯡꯅ ꯌꯥꯟꯅꯕ ꯃꯔꯤꯅꯤ ꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨ ꯂꯥꯛꯑꯒ ꯌꯥꯟꯒꯗꯣꯏꯅꯤ ꯑꯗꯣ ꯃꯔꯛ ꯊꯟꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕ ꯑꯁꯤꯗ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯑꯃꯥꯏꯕ ꯄꯦꯅꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕꯤꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯕꯗ ꯊꯧꯒꯜꯂꯨꯝꯅꯁꯨ ꯌꯥꯝꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯆꯩ ꯃꯈꯣꯏ ꯀꯥꯏꯗꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯨꯝꯅꯁꯨ ꯑꯩꯈꯣꯏ ꯍꯦꯛ ꯍꯔꯥꯎꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯍꯧꯕꯗꯒꯤꯅ ꯑꯩꯈꯣꯏ ꯊꯧꯒꯜꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯌꯨꯝꯗ ꯆꯠꯇꯅ ꯍꯥꯏꯕ ꯂꯥꯏꯐꯝ ꯑꯁꯤꯗ ꯅꯤꯡꯖꯔꯤꯕ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯁꯦꯡ ꯑꯃꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯦꯛꯆꯔꯒ ꯂꯥꯏ ꯁꯦꯂꯣꯡꯕꯁꯨ ꯃꯌꯨꯝꯗ ꯍꯜꯍꯟꯗꯅ ꯃꯐꯝꯁꯤꯗ ꯂꯦꯛꯑꯒ ꯑꯗꯨꯃꯛ ꯏꯃꯥ ꯃꯥꯏꯕꯤꯁꯤꯡ ꯃꯥꯏꯕꯁꯤꯡ ꯁꯦꯂꯣꯡꯕꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯑꯦꯚꯔꯦꯖꯇ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 10ꯅꯤ 35ꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 5ꯅꯤ ꯍꯔꯥꯎꯏ ꯀꯥꯏ ꯁꯨꯝꯕ ꯑꯔꯦꯞꯄꯗꯤ ꯂꯩꯕ꯭ꯔꯥ ꯁꯤꯁꯤꯃ ꯑꯣꯀꯦ ꯑꯩ ꯑꯃ ꯃꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯅꯗꯤ ꯈꯨꯟꯁꯦ ꯌꯥꯝꯅ ꯄꯤꯛꯏ ꯑꯩꯈꯣꯏꯁꯤ ꯃꯤ ꯌꯥꯝꯗꯦ ꯌꯨꯝꯅꯥꯛ 250 ꯑꯗꯨꯅ ꯍꯔꯥꯎꯕ ꯃꯇꯝꯗ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯤꯄꯥꯏꯖꯔꯦ ꯍꯥꯏꯕꯗꯤ ꯍꯔꯥꯎꯕꯗ ꯆꯪꯉꯤꯕ ꯄꯩꯁꯥꯁꯤꯒ ꯂꯩꯔꯤꯕ ꯌꯨꯝꯗꯥꯁꯤꯒ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯕు ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯅꯤꯅ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯁꯤꯟꯕꯤꯔꯦ ꯑꯩꯈꯣꯏꯅ ꯈꯥꯏꯕꯗꯤ ꯌꯥꯝꯖꯗꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯗꯨꯒ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯆꯠꯂꯨꯔꯒ ꯑꯃꯗ ꯋꯥꯈꯜꯂꯣꯟꯁꯦ ꯄꯨꯟꯁꯤꯟꯕꯤꯔꯒ ꯀꯩꯔꯥꯝꯒꯤ ꯁꯍꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯩꯔꯥꯝ ꯁꯍꯔ ꯁꯥꯝ ꯑꯗꯒꯤꯗꯤ ꯀꯩꯔꯥꯎꯒꯤ AC ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯒꯤ ꯑꯩꯈꯣꯏꯗꯤ MLA ꯀꯣ ꯅꯁꯤꯔ ꯃꯈꯣꯏꯒꯨꯝꯕꯁꯤ ꯑꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯈꯔꯁꯨ ꯄꯥꯡꯁꯤꯟꯕꯤꯔꯒ ꯍꯔꯥꯎꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯩꯁꯥꯒꯤ ꯂꯩꯇꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ 9ꯅꯤ ꯈꯛ ꯍꯔꯥꯎꯖꯒꯦ ꯀꯥꯟꯅ ꯑꯩꯈꯣꯏꯅ ꯀꯛꯆꯔꯨꯕꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯏꯕꯨꯙꯧꯅ ꯆꯠꯅꯤꯡꯗ꯭ꯔꯒꯗꯤ ꯀꯣꯡꯕ ꯂꯝ ꯌꯦꯡꯕ ꯊꯣꯛꯄ ꯆꯠꯅꯤꯡꯗ꯭ꯔꯒꯗꯤ ꯅꯨꯃꯤꯠ 9ꯅꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯂꯦꯞꯄꯦꯅ ꯑꯩꯈꯣꯏ ꯂꯦꯞꯄ ꯌꯥꯗꯦ ꯃꯥꯅ ꯍꯔꯥꯎ 11ꯅꯤ ꯍꯔꯥꯎꯔꯒꯦ ꯍꯥꯏꯔꯒꯅ ꯃꯥꯅ 11ꯅꯤ ꯆꯣꯟꯊꯖꯔꯛꯀꯅꯤ ꯃꯥꯅ ꯂꯦꯞꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯃꯇꯝꯁꯨ ꯉꯝꯗꯦ ꯂꯥꯏꯔꯣꯏꯒꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯕ ꯑꯣꯏ ꯀꯃꯥꯏꯅ ꯂꯥꯏꯔꯣꯏ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯗꯤ ꯉꯁꯤꯕꯨꯗꯤ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦꯗꯅ ꯂꯥꯏꯔꯣꯏꯁꯤꯗꯤ ꯂꯥꯏ ꯂꯝꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯕꯗꯒꯗꯤ ꯑꯗꯨꯗꯤ ꯉꯁꯤꯅ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯆꯠꯂꯨꯔꯅꯤ ꯍꯜꯂꯒ ꯅꯣꯡꯉꯥꯜꯂꯒꯅ ꯀꯥꯡꯂꯩ ꯁꯥꯟꯅꯔꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯅ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯁꯥꯟꯅꯔꯒ ꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯪꯆꯤꯠꯁꯦ ꯁꯤꯗꯩꯁꯤꯗ ꯂꯣꯏꯗꯣꯏꯅꯦ ꯂꯣꯏꯗꯣꯏ ꯍꯪꯆꯤꯠ ꯂꯣꯏꯒꯗꯣꯏꯅꯤ ꯑꯗꯣ ꯂꯣꯏꯕꯒꯤ ꯊꯧꯔꯝꯁꯤꯗꯤ ꯑꯗꯨꯝ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯏ ꯄꯨꯡ ꯀꯌꯥꯗꯒꯗꯤ ꯂꯣꯏ ꯊꯦꯡꯅꯁꯨ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯅ ꯁꯨꯝ ꯇꯥꯏꯌꯦꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯅ ꯑꯩꯈꯣꯏ ꯍꯔꯥꯎꯕ ꯊꯧꯒꯜꯂꯨꯞꯀꯤ ꯊꯧꯒꯜꯂꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯏꯕꯨꯙꯧꯁꯤ ꯑꯉꯣꯝ ꯁꯂꯥꯏꯅꯤ ꯑꯗꯨꯅ ꯑꯉꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯁꯦꯝꯖꯔꯒꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡꯒꯨꯜ ꯁꯥꯟꯅꯕ ꯃꯇꯝꯁꯤꯁꯨ ꯑꯩꯈꯣꯏ 12ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯅꯕ ꯑꯍꯤꯡꯒꯤ ꯄꯨꯡ 13ꯁꯦ ꯄꯨꯡ 13ꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨ ꯂꯣꯏꯁꯤꯟꯒꯗꯕ ꯅꯨꯃꯤꯠꯇꯨ ꯑꯐꯕꯅꯤ ꯂꯧꯔꯛꯑꯅꯤ 13 ꯂꯥꯟꯊꯈ꯭ꯔꯒꯗꯤ ꯅꯣꯡꯉꯥꯜꯂꯒ ꯅꯨꯃꯤꯠ ꯐꯠꯇꯕ ꯆꯤꯡꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯂꯩꯀꯥꯏꯒꯤꯗꯤ ꯄꯨꯡ 13ꯁꯦ ꯑꯍꯤꯡꯒꯤ ꯅꯣꯡꯉꯥꯜꯂꯐꯥꯎꯗ ꯑꯗꯨꯝ ꯇꯧꯋꯦ ꯄꯨꯡ 3 ꯑꯗꯨ ꯌꯥꯝꯅ ꯇꯧꯕ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨ ꯇꯧꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯈꯤꯕꯗꯒꯤ 12ꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯉꯩꯗ ꯇꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯀꯨꯝꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯀꯟꯕꯅꯤꯅ ꯑꯩꯈꯣꯏ ꯊꯤꯖꯤꯜ ꯍꯨꯝꯖꯤꯟꯕꯗꯒꯤ ꯃꯁꯤꯗꯤ ꯂꯥꯏꯒꯤ ꯂꯤꯛꯂꯝ ꯄꯥꯔꯝꯁꯤꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯀꯪꯂꯩꯄꯥꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯁꯨꯝꯕ ꯂꯤꯛꯂꯝ ꯈꯔꯗꯤ ꯄꯨꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ 12ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡ ꯃꯥꯏꯕꯤꯁꯤꯡ ꯃꯥꯏꯕꯁꯤꯡ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯂꯝꯊꯣꯛꯄ ꯅꯨꯃꯤꯠꯁꯤꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯝꯕ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯂꯥꯛꯄꯤꯔꯝꯕ ꯂꯣꯏꯅꯅ ꯑꯃꯔꯣꯝꯗ ꯃꯌꯥꯝ ꯉꯥꯏꯍꯥꯛꯁꯨ ꯑꯩꯈꯣꯏ ꯏꯕꯨꯙꯧꯒꯤ ꯃꯅꯥꯛꯁꯦ ꯂꯥꯛꯄꯤꯔꯒ ꯑꯃꯔꯣꯝꯗ ꯏꯕꯨꯙꯧꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯁꯤꯗ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯈꯔꯁꯨ ꯑꯣꯏꯖꯔꯤꯕꯅꯦꯕꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯕ ꯑꯩꯈꯣꯏ ꯊꯧꯒꯜ ꯂꯥꯛꯄꯤꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯃꯤꯇꯤꯗꯤ ꯌꯨꯝꯗꯗꯤ ꯍꯜꯂꯔꯣꯏ ꯀꯃꯤꯇꯤꯅ ꯇꯧꯒꯗꯕ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯩꯔꯤ ꯄꯔꯦꯡ ꯉꯥꯛꯇꯪ ꯊꯝꯕꯤꯌꯨꯅꯦ ꯍꯧꯖꯤꯛꯇꯒꯤ ꯇꯧꯒꯗꯕꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯗꯅ ꯂꯩꯍꯧꯒꯗꯧꯁꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯒꯁꯨ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯏꯕꯨꯙꯧꯒꯤ ꯃꯥꯒꯤ ꯄꯅꯥ ꯄꯥꯝꯕꯣꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯊꯥꯈ꯭ꯔꯦ ꯄꯨꯡ 3:30 ꯃꯃꯥꯡꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯊꯥꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯆꯠꯅꯈꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯂꯣꯏꯁꯤꯟꯕ ꯀꯦꯔ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯗꯣꯂꯥꯏꯁꯤꯒꯤ ꯆꯠꯀꯗꯕꯒꯤ ꯍꯣꯔꯦꯟ ꯗꯣꯂꯥꯏꯔꯦꯡ ꯃꯌꯥꯝꯁꯤ ꯉꯥꯎꯔꯒ ꯑꯃꯨꯛꯁꯨ ꯆꯦꯜꯂꯛꯈꯤꯅꯦꯕꯀꯣ ꯐꯅꯕ ꯉꯝꯃꯣꯏ ꯆꯦꯜꯂꯛꯈꯤꯅꯤ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯆꯦꯜꯂꯛꯈꯤꯅꯤ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯄꯅꯥꯔꯣꯏꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯣꯝ ꯁꯂꯥꯏꯒꯤ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯗ꯭ꯔꯦꯁ ꯑꯩꯈꯣꯏ ꯃꯌꯨꯝꯗ ꯍꯧꯖꯤꯛꯀꯤ ꯄꯅꯥꯁꯤꯡꯁꯤꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯊꯤꯟꯖꯔꯨꯒꯅꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯨꯒꯅꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅꯕ ꯉꯥꯝꯗꯅꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯉꯟꯅ ꯄꯤꯕꯤꯔꯧ ꯅꯆꯥ ꯅꯅꯥ ꯑꯩꯈꯣꯏꯅ ꯏꯕꯨꯙꯧꯒꯤ
ꯐꯩꯖꯣꯝ ꯅꯨꯡꯖꯣꯝ ꯑꯩꯈꯣꯏꯅ ꯄꯤꯖꯔꯦꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯅꯥꯁꯤꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯊꯤꯟꯖꯔꯨꯈꯤꯅꯤ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯃꯌꯥꯝꯁꯤ ꯆꯠꯂꯒ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯥꯛꯀꯗꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯁꯥꯕ ꯃꯁꯥ ꯆꯣꯛꯊꯗꯅꯕ ꯆꯥꯅ ꯊꯛꯅꯕ ꯑꯣꯔꯦꯟꯁ ꯑꯗꯒꯤꯗꯤ ꯑꯦꯄꯤ ꯅꯨꯡꯕꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯣꯔꯦꯟ ꯏꯁꯤꯡ ꯅꯨꯡꯁꯤꯡ ꯑꯩꯈꯣꯏꯅ ꯁꯤꯗ ꯔꯦꯗꯤ ꯇꯧꯔ ꯂꯩꯍꯧꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯏꯁꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯤꯗꯔꯁꯤꯁꯨ ꯀꯣ ꯄꯨꯔꯦꯟꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯩꯈꯣꯏꯒꯤ ꯁꯨꯁꯤꯂꯥ ꯑꯗꯨꯒ ꯏꯃꯥ ꯁꯣꯝꯗ ꯂꯦꯡꯁꯟꯕꯤꯔꯒ ꯅꯤꯡꯁꯤꯡꯖꯔꯤ ꯉꯥꯛꯇꯪꯈꯛ ꯃꯤꯅꯠ ꯑꯃꯅꯤꯈꯛ ꯑꯃꯈꯛꯇꯪꯈꯛ ꯑꯃꯨꯛ ꯄꯥꯏꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯕꯥꯡ ꯑꯁꯤꯒꯤ ꯊꯧꯔꯝ ꯄꯔꯦꯡꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯅ ꯐꯖꯅ ꯄꯥꯡꯊꯣꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯔꯤ ꯁꯣꯏꯗ ꯑꯩꯈꯣꯏ ꯉꯥꯝꯗꯅꯕ ꯃꯇꯧ ꯀꯔꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕꯤꯔꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯇꯦꯟꯇꯛꯅ ꯏꯙꯧꯗ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯅ ꯏꯙꯧꯒꯤ ꯃꯐꯝꯗ ꯁꯣꯏꯗ ꯉꯥꯝꯗꯕꯅ ꯆꯥꯅꯅ ꯍꯥꯏꯁꯦ ꯑꯄꯪꯕꯅꯤ ꯁꯣꯏꯗ ꯉꯥꯝꯗꯅ ꯆꯦꯀꯣꯟ ꯅꯥꯀꯣꯟꯗꯅ ꯄꯨꯕꯤꯌꯨ ꯏꯙꯧ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯁꯤꯡꯁꯨ ꯂꯩꯔꯤꯀꯣ ꯌꯥꯝ ꯁꯥꯕꯤꯔꯣ ꯑꯇꯣꯞꯄ ꯂꯥꯏꯁꯪꯁꯤꯡꯁꯨ ꯂꯩꯔꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯍꯔꯥꯎꯕ ꯃꯐꯝꯗꯁꯨ ꯃꯥꯒꯤ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯈꯨꯟꯗꯨꯒꯤ ꯂꯩꯔꯤꯕ ꯂꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯝꯕꯤꯕ ꯃꯄꯨꯁꯦ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡꯁꯤꯒ ꯃꯐꯝꯁꯦ ꯂꯥꯛꯄ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡꯁꯤꯒ ꯀꯔꯤ ꯏꯁꯥꯗ ꯐꯥꯎꯕ ꯀꯔꯤ ꯈꯦꯠꯅꯕ ꯊꯦꯡꯅꯕꯒꯗꯤ ꯐꯪꯕꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯌꯥꯝꯕꯍꯣꯏꯁꯦ ꯊꯧꯒꯜ ꯇꯧꯔ ꯂꯩꯕꯤ ꯍꯥꯏ ꯏꯌꯥꯝꯕꯍꯣꯏꯗ ꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕꯤꯔꯝꯗꯥꯏ ꯏꯃꯥ ꯍꯣꯏꯅ ꯊꯧꯒꯜ ꯍꯦꯛ ꯁꯥꯒꯣꯟꯅꯅ ꯇꯧꯕꯤꯔꯤꯕꯅꯤꯅ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯈꯪꯕꯤꯔꯝꯒꯅꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯃꯌꯥꯝꯗ ꯀꯔꯝ ꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯀꯩ ꯐꯥꯎꯕ ꯂꯩꯕꯤ ꯏꯁꯥꯗ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯃꯇꯦꯡꯇ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯆꯠꯄꯗ ꯂꯥꯏ ꯃꯐꯝ ꯏꯙꯧꯁꯤꯡꯁꯦ ꯃꯐꯝ ꯑꯝꯇ ꯃꯥꯟꯅꯗꯕꯅꯤ나 ꯑꯗꯣ ꯏꯙꯧ ꯄꯤꯔꯣꯏꯔꯣꯝꯕꯩꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯔꯛꯄ ꯂꯥꯏꯐꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯑꯗꯨꯝ ꯍꯦꯜꯂꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯏꯁꯥꯃꯛꯇꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯗꯤ ꯏꯕꯨꯙꯧꯁꯦ ꯍꯦꯛꯇ ꯇꯣꯡꯁꯤꯜꯂꯒ ꯋꯥ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯩ ꯉꯥꯡꯅꯤꯡꯕ ꯉꯥꯛꯄꯗꯒꯤ ꯍꯩꯊꯥ ꯂꯩꯊꯥ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯊꯧꯒꯜ ꯆꯪꯖꯕ ꯃꯇꯝꯗꯁꯨ ꯈꯦꯠꯅꯕ ꯌꯥꯝ ꯊꯝꯃꯒ ꯆꯠꯆꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯁꯣꯏꯈ꯭ꯔꯦ ꯈꯜꯂꯁꯨ ꯑꯩꯈꯣꯏꯗ ꯈꯨꯗꯛꯇ ꯍꯦꯛꯇ ꯄꯤꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟ ꯈꯣꯠꯆꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯣ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕꯤꯁꯤꯡꯁꯤ ꯍꯟꯗꯛꯀꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯁꯤꯗ ꯑꯃꯥꯏꯕꯤ ꯀꯌꯥꯅꯒꯗꯤ ꯊꯧꯒꯜ ꯐꯪꯕꯤꯔꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯋꯥꯠꯄꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯩ ꯑꯋꯥꯠ ꯑꯄꯥ ꯂꯩ ꯑꯋꯥꯠ ꯑꯄꯥ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯥꯏꯕꯤ 9 ꯑꯩꯅ ꯂꯤꯗꯔꯅꯤꯀꯣ ꯑꯗꯨꯒ ꯃꯥꯏꯕ ꯄꯦꯅꯥꯒ ꯑꯗꯨꯒ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯑꯗꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯃꯤꯇꯤꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯎꯕꯗ ꯑꯗꯨꯝ ꯍꯔꯥꯎ ꯑꯗꯨꯝ ꯀꯔꯤ ꯆꯥꯕ ꯊꯛꯄ ꯍꯥꯏꯅ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯗꯨꯝ ꯇꯧꯅꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯦ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯑꯋꯥꯠꯄꯗ ꯑꯗꯨꯝ ꯍꯥꯏꯖꯩ ꯋꯥꯠꯂꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯏꯄꯥꯁꯤꯡꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯗꯩ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯣꯏ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯅꯩ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯉꯁꯥꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯔꯨ ꯑꯣꯏꯅꯀꯣ ꯉꯁꯥꯏꯒꯤ ꯏꯕꯨꯙꯧ ꯇꯣꯡꯉꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯕꯨꯙꯧꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯣꯡ ꯐꯟꯗꯅ ꯉꯁꯥꯏꯒꯤ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯑꯣꯔ ꯎꯪꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯌꯥꯝ ꯇꯣꯏꯅ ꯈꯪꯖꯤꯜꯂꯨꯗꯕ ꯃꯔꯝꯅ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜ ꯆꯠꯄꯁꯤꯕꯨ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯠꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯐꯥꯗꯕꯒꯁꯤꯕꯨ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏ ꯑꯩꯈꯣꯏꯗꯧꯅꯗꯤ ꯆꯠꯂꯣꯏ ꯑꯗꯨꯕꯨ ꯏꯙꯧꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯅꯤꯅ ꯏꯙꯧꯁꯤꯅ ꯄꯥꯝꯃꯛꯄ ꯃꯤꯁꯦ ꯑꯗꯨ ꯃꯥꯅ ꯆꯣꯡꯁꯤꯜꯂꯒ ꯃꯥꯒꯤ ꯁꯥꯗꯣꯡꯁꯤ ꯑꯣꯏꯕꯅꯦꯕ ꯉꯥꯏꯍꯥꯛꯀꯤꯗꯪ ꯑꯗꯨꯒ ꯍꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯆꯠꯄꯁꯤ ꯆꯠꯂꯣꯏꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯏꯕꯨꯙꯧ ꯅꯪꯒꯤ ꯅꯁꯣꯡ ꯀꯥꯡꯕꯤꯒꯅꯨ ꯅꯆꯥ ꯅꯅꯥꯏꯁꯤꯡꯁꯦ ꯑꯄꯪꯕꯅꯤ ꯑꯗꯨꯅ ꯁꯣꯏꯒꯤ ꯉꯥꯡꯕꯤꯕꯩꯁꯨ ꯉꯥꯛꯄꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯍꯥꯏꯖꯔꯒ ꯑꯗꯨꯃꯥꯏꯅ ꯐꯥꯗꯔꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯩ ꯑꯗꯣ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯃꯐꯝ ꯁꯤ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯩ ꯏꯕꯨꯙꯧꯒꯤ ꯃꯇꯨꯡ ꯏꯟꯖꯔꯒꯦ ꯏꯃꯥ ꯍꯣꯏ ꯃꯇꯨꯡ ꯏꯟꯖꯔꯒꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏ ꯇꯥꯔꯗꯤ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤ ꯋꯥꯔꯤꯒꯗꯤ ꯁꯥꯔꯒ ꯃꯈꯣꯏꯁꯦ ꯏꯃꯥ ꯍꯣꯏꯅ ꯆꯠꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯊꯧꯒꯜ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯄꯨꯁꯟꯅꯕ ꯍꯣꯠꯅꯕꯤ ꯈꯤꯇꯪ ꯊꯝꯕꯤꯌꯣꯗꯁꯨ ꯑꯗꯨ ꯏꯙꯧꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒꯦ ꯆꯠꯇꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯂꯩꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯐꯖꯅ ꯁꯤꯒꯤ ꯃꯔꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯐꯕꯅ ꯁꯤꯅꯤ ꯐꯠꯇꯕꯅ ꯁꯤꯅꯤ ꯑꯆꯨꯝꯕꯅ ꯁꯤꯅꯤ ꯆꯨꯝꯗꯕꯅ ꯁꯤꯅꯤ ꯑꯁꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯉꯥꯡꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔ ꯆꯠꯃꯤꯟꯅꯅꯤ ꯏꯃꯥꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯪꯖꯅꯤꯡꯕꯗ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯃꯔꯣꯟꯗꯀꯣ ꯂꯥꯏ ꯇꯣꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯙꯧꯁꯤꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯉꯝꯗꯦ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯇꯝꯕꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯇꯝꯕꯤꯕꯁꯦ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯇꯝꯕꯤꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯌꯥꯝꯅ ꯁꯨꯝ ꯅꯥꯀꯣꯡ ꯑꯣꯏꯕ ꯌꯥꯕ ꯍꯣꯏ ꯇꯥꯏꯕꯪ ꯃꯤꯔꯣꯟꯁꯨ ꯊꯝꯃꯦ ꯑꯗꯨꯒ ꯂꯥꯏꯔꯣꯟꯁꯨ ꯍꯥꯏꯔꯛꯄ ꯂꯥꯏꯔꯣꯟꯁꯦ ꯏꯕꯨꯙꯧꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯪ ꯃꯤꯒꯤꯅ ꯍꯥꯏꯔꯛꯏ ꯈꯨꯌꯨꯝ ꯂꯥꯏꯒꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯉꯥꯡ ꯁꯤꯕꯣꯛꯁꯤꯡꯒꯤꯗ ꯑꯗꯨꯝ ꯇꯥꯛꯆꯩ ꯑꯗꯣ ꯏꯃꯥ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕꯁꯤ ꯂꯥꯏꯔꯣꯏꯁꯦ ꯍꯌꯦꯡꯒꯤ ꯃꯊꯪ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯁꯤꯅ ꯈꯔꯁꯨ ꯍꯦꯟꯅ ꯃꯌꯥꯝꯅꯁꯨ ꯀꯤꯅ ꯑꯃꯗꯤ ꯂꯨꯅ ꯈꯟꯅꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯕ ꯃꯇꯝꯗꯗꯤ ꯏꯕꯨꯙꯧ ꯄꯣꯔꯩꯔꯣꯝꯕ ꯍꯔꯥꯎꯕꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯁꯤꯒꯤ ꯑꯩꯈꯣꯏ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯡꯕ ꯂꯝꯃꯦꯡꯕꯒꯤ ꯅꯨꯃꯤꯠ ꯂꯥꯛꯄꯁꯤꯅ ꯁꯤꯁꯨ ꯍꯦꯟꯅ ꯂꯨꯕꯒꯨꯝ ꯇꯧꯕ ꯂꯥꯏꯔꯣꯏꯁꯤꯒ ꯑꯃꯗꯤ ꯂꯥꯏ ꯂꯝꯊꯣꯛꯄꯁꯤ ꯑꯅꯤꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯨꯏ ꯀꯥꯏꯗꯤ ꯈꯟꯕꯤ ꯃꯥꯜꯂꯦ ꯑꯅꯤꯁꯤꯗꯅꯦ ꯑꯅꯤꯃꯛ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯅꯤꯡꯉꯦ ꯉꯁꯤꯁꯨ ꯏꯕꯨꯙꯧꯁꯦ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯡꯕ ꯂꯩꯃ ꯇꯥꯡꯕ ꯆꯠꯇꯣꯏꯅꯤꯅ ꯃꯆꯥꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯄꯥꯟ ꯃꯧ
ꯄꯨꯝꯅꯃꯛꯁꯦ ꯅꯍꯥꯟꯒꯩ ꯍꯩꯔꯥꯡ ꯆꯥꯃꯤꯟꯅꯕꯗ ꯂꯩꯔꯥꯡ ꯆꯤꯟꯃꯤꯟꯅꯗꯕ ꯄꯨꯝꯅꯃꯛꯇꯣ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯏꯕꯨꯙꯧꯅ ꯍꯦꯟꯅ ꯍꯔꯥꯎꯗꯅ ꯃꯆꯥ ꯃꯅꯥꯏ ꯑꯩꯈꯣꯏꯗ ꯍꯔꯥꯎꯍꯟꯕ ꯑꯃ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯂꯥꯏꯔꯣꯏꯁꯤꯁꯨ ꯏꯕꯨꯙꯧꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯆꯥ ꯃꯅꯥꯏꯁꯤꯒ ꯁꯦꯠꯅ ꯀꯥꯏꯅꯈꯤꯗꯣꯔꯦ ꯍꯥꯏꯕꯒꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤꯁꯨ ꯑꯗꯨꯁꯨ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯕ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯅ ꯈꯟꯖꯩ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯥꯏꯕꯤ ꯃꯌꯥꯝꯁꯤꯅ ꯈꯖꯤꯛꯇꯪ ꯍꯦꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯕ ꯉꯝꯗꯦꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯁꯨ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯎꯀꯜ ꯀꯥꯏꯅꯒ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯂꯨꯞ ꯃꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯒ ꯎꯃꯪ ꯂꯥꯏꯁꯤꯡꯁꯤ ꯀꯟꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯁꯨꯝꯅ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯁꯤꯡ ꯑꯁꯤ ꯀꯟꯂꯤꯕꯅꯤ ꯍꯥꯏꯅ ꯆꯪꯁꯤꯟꯕꯤꯔꯛꯂꯤꯕ ꯈꯣꯡꯖꯪꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯔꯨꯗꯗꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯟꯅ ꯍꯦꯛꯇ ꯃꯌꯥꯝꯗ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄ ꯌꯥꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯎꯗꯕ ꯅꯠꯇꯦ ꯎꯏꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯄꯤꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯣꯏꯕꯁꯤꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯋꯥꯐꯝꯁꯤꯡꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯃꯥ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ ꯑꯩꯈꯣꯏ ꯑꯃꯥꯏꯕꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯕꯛ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯌꯦꯠꯂꯣꯏ ꯈꯪꯅ ꯑꯩꯁꯦ ꯏꯁꯣꯔꯒꯤꯗꯃꯛꯇꯅꯤꯀꯣꯅ ꯍꯥꯏꯗꯅ ꯆꯠꯄꯁꯦ ꯑꯩꯁꯤ ꯄꯥꯝꯖꯩ ꯑꯗꯨꯒ ꯁꯣꯏꯗꯕ ꯉꯝꯗꯦ ꯁꯣꯏꯈ꯭ꯔꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯁꯣꯏꯔꯤꯁꯤꯅ ꯁꯤꯐꯥꯎ ꯐꯠꯇ꯭ರೆ ꯑꯗꯨꯏꯒꯗꯤ ꯑꯩꯅ ꯂꯥꯟꯈꯤꯕꯗ ꯑꯩꯒꯤ ꯍꯧꯔꯛꯄꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤ ꯁꯨꯃꯥꯏꯅ ꯁꯣꯏꯍꯟꯗꯅꯕ ꯑꯆꯨꯝꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯂꯒꯦ ꯏꯁꯣꯔꯒꯤ ꯁꯦꯕꯥꯁꯤda ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯉꯁꯤꯒꯤ ꯏꯕꯨꯙꯧ ꯄꯨꯔꯩꯔꯝꯕ ꯍꯔꯥꯎꯕꯁꯤꯒꯤ ꯉꯁꯥꯏꯒꯤ ꯉꯁꯤꯒꯤ ꯊꯧꯒꯜꯂꯣꯏꯁꯤꯡ ꯑꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯅꯛꯅ ꯇꯥꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯁꯤꯡꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯁꯔꯨꯛ ꯌꯥꯅꯕ ꯍꯥꯏꯕꯤꯅꯤꯡꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯃꯤꯁꯨ ꯊꯣꯝꯖꯤꯜꯂꯒꯗꯤ ꯍꯣꯔꯦꯟ ꯆꯟꯗꯧ ꯃꯥꯟꯗꯦ ꯂꯝꯄꯥꯛꯁꯤꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯏꯗꯦꯕꯀꯣ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦ ꯍꯔꯥꯎꯕꯗ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯁꯦ ꯑꯁꯤꯃꯁꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯗ ꯈꯪꯍꯟꯅꯤꯡꯕ ꯑꯃꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯂꯩꯁꯦ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯥꯎꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯁꯤꯅ ꯑꯩ ꯏꯄꯥ ꯏꯄꯨꯗ ꯁꯨꯃꯥꯏꯅ ꯍꯧꯔꯛꯏ ꯑꯩꯈꯣꯏ ꯏꯄꯥꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯏꯄꯨꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣই ꯏꯁꯣꯔꯁꯤ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯈꯪꯍꯧꯗꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯦ ꯍꯧꯍꯧ ꯂꯥꯎꯅ ꯍꯧꯔꯦ ꯍꯥꯏꯔꯒ ꯆꯤꯡꯒꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯍꯣꯔꯦꯟꯒꯤ ꯊꯧꯔꯝꯁꯤꯁꯨ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯁꯣꯝ ꯊꯧꯔꯝꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯆꯤꯡꯒꯨ ꯂꯥꯏꯁꯦ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯏ ꯍꯥꯏꯕꯁꯤꯡꯁꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦꯅ ꯈꯟꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝꯇꯪ ꯑꯔꯣꯏꯕꯗ ꯑꯝꯇ ꯑꯩꯁꯦ ꯊꯝꯕꯤꯔꯝꯃꯨ ꯕꯤꯁꯦꯝꯄꯨꯔꯗꯩꯅꯤ ꯃꯤꯡ ꯁꯨꯁꯤꯂꯥ ꯀꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯌꯥꯝꯕꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯀꯃꯤꯇꯤꯒꯤꯁꯨ ꯌꯥꯝꯕꯅ ꯊꯧꯒꯥꯏ ꯄꯨꯕꯤꯔꯒ ꯆꯍꯤ 10 ꯍꯦꯟꯅ ꯆꯍꯤ 10 ꯍꯥꯏꯕꯤꯕ꯭ꯔꯥ ꯆꯍꯤ 10 ꯍꯦꯟꯅ ꯄꯨꯔꯒ ꯍꯣꯏ ꯆꯍꯤ 10 ꯍꯦꯟꯅ ꯄꯨꯗꯨꯅ ꯂꯥꯛꯄꯤꯔꯕꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯛꯄꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯂꯩꯕꯤꯔꯒꯅꯤ ꯃꯃꯥꯡꯉꯩꯗ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎꯕꯒꯤ ꯀꯃꯤꯇꯤ ꯑꯣꯏꯕꯗꯨꯒ ꯍꯧꯖꯤꯛ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯣꯏꯕꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯒ ꯑꯋꯥ ꯄꯣꯠꯂꯨꯝ ꯌꯥꯡꯕ ꯂꯨꯝꯕ ꯈꯦꯠꯅꯕ ꯂꯩꯕꯤꯔꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯔꯛꯄꯗꯒꯤ ꯁꯨꯝ ꯌꯦꯡꯕꯤꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯥꯏ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯥꯛꯈ꯭ꯔꯕꯒꯦ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯅꯕꯤꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯉꯁꯤ ꯃꯃꯥꯡꯗ ꯃꯁꯤꯗꯤ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯒꯗꯤ ꯑꯩꯗꯤ ꯃꯤꯗꯨꯗꯒꯤ ꯄꯤꯔꯥꯡꯕꯨ ꯁꯤꯟꯊꯔꯛꯀꯅꯤ ꯈꯜꯂꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯁꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤꯃꯛꯇꯤ ꯑꯗꯨꯃꯛ ꯁꯤꯜꯂꯨ ꯌꯥꯗꯕ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯅꯪꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯇꯣꯛꯆꯔꯒꯦ ꯍꯥꯏꯕꯐꯥꯎ ꯇꯣꯛꯍꯟꯕꯤꯗꯕꯀꯣ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯂꯩꯀꯣꯟꯁꯤꯕꯨ ꯁꯦꯝꯅꯅꯨ ꯑꯗꯣ ꯑꯩ ꯈꯛꯇꯅꯗꯤ ꯉꯝꯄꯣꯟꯇꯦꯀꯣ ꯂꯩꯕꯤꯔꯤꯕ ꯀꯃꯤꯇꯤ ꯃꯌꯥꯝꯁꯤꯒꯤ ꯋꯥꯈꯜ ꯃꯥꯟꯅꯃꯤꯟꯅꯔꯒ ꯇꯧꯃꯤꯟꯅꯔꯤꯃꯤ ꯇꯧꯕꯇꯕꯨ ꯃꯤꯌꯥꯝ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯕꯁꯤꯅ ꯃꯤꯌꯥꯝꯅ ꯊꯕꯛ 10 ꯇꯧꯕ ꯀꯥꯟꯗ ꯑꯩꯅ ꯊꯕꯛ 10 ꯇꯧꯕ ꯇꯥꯏ 50 ꯇꯧꯕ ꯇꯥꯏ ꯀꯠꯊꯣꯛꯄ ꯑꯃꯒ ꯑꯩꯅ ꯂꯣꯏꯅꯔꯒ ꯑꯗꯨꯅ ꯏꯕꯨꯙꯧꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯂꯩꯔꯥꯡꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯗꯤ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯪꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜꯁꯤꯡꯁꯦ ꯁꯦꯝꯃꯒ ꯂꯩꯕ ꯀꯥꯟꯗ ꯃꯁꯤꯕꯨ ꯃꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯇꯕ꯭ꯔꯥ ꯂꯩꯀꯣꯜꯗꯨꯗ ꯂꯩꯔꯤꯁꯤꯕꯨ ꯍꯥꯏꯕ ꯀꯥꯟꯗ ꯂꯩꯀꯣꯜ ꯁꯦꯝꯕ ꯀꯥꯟꯗ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕꯗ ꯑꯩꯕꯨ ꯅꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯑꯩꯅ ꯁꯨꯝ ꯁꯦꯝꯒꯠꯂꯛꯑꯒ ꯌꯨꯝꯒꯤ ꯐꯥꯎꯗ ꯑꯩ ꯁꯦꯡꯅ ꯍꯩꯖꯔꯕꯗ ꯌꯨꯝꯗ ꯑꯩꯁꯦ ꯃꯇꯝꯗ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯅꯠꯇꯦ ꯌꯥꯝ ꯋꯥꯅ ꯍꯧꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯦꯛ ꯁꯨꯔꯒ ꯆꯥꯖꯔꯛꯄꯅꯤ ꯑꯗꯨꯅ ꯍꯜꯂꯛꯑꯒ ꯑꯩꯅ ꯁꯤꯗ ꯁꯨꯔꯒ ꯂꯩꯔꯤꯀꯥꯟꯁꯤꯗ ꯅꯪ ꯀꯔꯤ ꯆꯥꯔꯤꯒꯦꯅ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯂꯥꯏꯗ ꯀꯜꯂꯝꯕ ꯆꯦꯡꯁꯤꯅ ꯌꯨꯝꯗ ꯆꯦꯡ ꯂꯩꯇꯗꯅ ꯄꯨꯔꯒ ꯑꯩꯅ ꯌꯨꯝꯗ ꯆꯥꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯒ ꯏꯕꯨꯙꯧꯁꯤ ꯁꯦꯝꯃꯛꯄꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯦꯝꯖꯔꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯌꯥꯝꯅ ꯑꯍꯥꯟꯕꯗ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯁꯅꯥꯟꯒꯤ ꯃꯄꯥꯟꯗꯒꯤ ꯁꯅꯥꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯗꯒꯤ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯦ ꯑꯗꯨꯕꯨ ꯑꯩ ꯈꯛꯇꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯒ ꯍꯣꯠꯅꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯅ ꯑꯣꯏꯔꯛꯏꯁꯤꯗꯒꯤ ꯉꯁꯤꯗꯤ ꯂꯥꯏꯕꯨꯡꯁꯤ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯍꯔꯥꯎꯕ ꯊꯧꯒꯠꯂꯛꯀꯤ ꯊꯧꯒꯠꯂꯣꯏꯁꯤꯡꯕꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯅꯈꯣꯏ ꯊꯧꯒꯠꯂꯣꯏ ꯄꯥꯔꯇꯤꯁꯤ ꯑꯃꯗ ꯇꯣꯛꯄ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯑꯗꯨꯝ ꯑꯣꯏꯈꯤꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯅ ꯐꯪꯖꯔꯦ ꯄꯨꯟꯁꯤꯗ ꯌꯥꯝ ꯋꯥꯅꯗꯤ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯀꯞꯄꯨꯒꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯀꯞꯄꯨꯔꯤꯕ ꯆꯣꯡꯂꯤꯕ ꯃꯌꯥꯝꯁꯦ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅꯤꯁꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯅꯤꯅꯅꯦ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯀꯌꯥꯗ ꯑꯗꯨꯃꯛ ꯃꯇꯦꯡ
ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯥꯡꯕꯤꯔꯦ ꯃꯁꯤꯁꯤꯃꯗꯤ ꯑꯩ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯖꯔꯤ ꯌꯥꯝ ꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯗꯅꯦ ꯑꯩ ꯁꯝꯅ ꯍꯥꯏꯖꯒꯦꯕꯀꯣ ꯉꯁꯥꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯊꯧꯒꯜ ꯇꯧꯕ ꯍꯥꯏꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯖꯔꯛꯄꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅꯁꯨ ꯑꯗꯨꯝ ꯄꯤꯅꯕꯤ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯑꯗꯨꯝ ꯈꯪꯕꯤꯀꯣ ꯑꯗꯣ ꯑꯣꯖꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯆꯥꯟꯕꯤꯈꯤꯕ ꯃꯤꯀꯨꯞ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯕ ꯌꯥꯕ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯕ ꯂꯤꯕꯤꯕ ꯌꯥꯕ ꯀꯔꯤ ꯋꯥꯔꯤ ꯂꯩ ꯌꯥꯝ ꯊꯥꯖꯗꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯆꯥꯟꯕꯤꯕꯗꯒꯤ ꯑꯩ ꯁꯤ ꯑꯣꯏꯕ ꯉꯝꯖꯔꯤꯅꯤꯀꯣ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯁꯤꯕꯨꯗꯤ ꯃꯥꯏ ꯄꯥꯛꯅ ꯁꯦꯝꯒꯠꯄꯤꯔꯦ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯆꯥꯟꯕꯤꯕꯅꯤ ꯁꯤꯁꯨꯀꯣ ꯁꯤ ꯅꯠꯇꯕ ꯑꯣꯖꯥꯒꯤ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯌꯥꯝ ꯉꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯔꯤ ꯂꯩ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯖꯔꯕꯗ ꯑꯩꯅ ꯍꯣꯠꯅꯖꯃꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯑꯦꯖꯦ ꯑꯃ ꯑꯣꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯦ ꯍꯣꯠꯅꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯈꯪꯕꯗꯒꯤꯗꯤ ꯁꯅꯥ ꯅꯪ ꯃꯦꯝꯕꯔ ꯑꯣꯏꯒꯗꯕꯅꯤ ꯅꯪ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯑꯩꯅ ꯆꯥꯎꯅ ꯄꯤꯕꯤꯕꯅꯦꯅ ꯃꯌꯥꯝꯅ ꯌꯥꯕꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅ ꯁꯦꯜꯅ ꯂꯩꯕꯁꯨ ꯐꯪꯄꯣꯟꯇꯦꯀꯣ ꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯤꯀꯣ ꯑꯗꯨꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯑꯩꯅ ꯊꯧꯒꯜ ꯇꯧꯖꯕꯒꯤ ꯃꯍꯩꯅꯦꯅ ꯑꯩ ꯃꯁꯤꯗ ꯑꯆꯧꯕ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯆꯥꯟꯕꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯤꯅꯦꯕ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯦ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯈꯟꯅꯔꯤꯕꯅꯦꯕꯀோ ꯑꯗꯣ ꯑꯣꯖꯥꯒꯤꯗꯃꯛꯇꯗꯤ ꯍꯣꯠꯅꯕꯤꯔꯨꯕ ꯁꯤꯟꯖꯔꯨꯕ ꯈꯔ ꯂꯥꯡꯖꯔꯨꯕ ꯈꯔ ꯀꯠꯊꯣꯛꯄꯤꯔꯨꯕ ꯈꯔꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯇꯅ ꯃꯌꯥꯝꯅ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 10 ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯦꯠꯅꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯖꯔꯤꯕꯁꯤ ꯂꯦꯝꯅꯃꯛ ꯉꯁꯥꯏꯒꯤ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯕꯦꯟꯗꯧꯅ ꯆꯥꯟꯕꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯕꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯗꯨꯒ ꯂꯣꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯗꯣ ꯏꯔꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯈꯨꯗꯤꯡꯃꯛꯅ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯃꯤꯑꯣꯏꯕꯁꯤꯗꯤ ꯁꯥꯎꯗꯕ ꯉꯝꯗꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯕꯁꯨ ꯉꯝꯗꯦ ꯅꯣꯡꯃꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯔꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯍꯜ ꯂꯃꯟ ꯏꯆꯦ ꯏꯆꯟ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯁꯣꯏꯒ ꯂꯥꯡꯈꯤꯕ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯇꯥꯕꯤꯒꯅꯨꯅ ꯑꯩ ꯃꯁꯤꯃꯁꯨ ꯑꯗ ꯑꯩ ꯄꯥꯎꯖꯦꯟꯖꯔꯤ ꯑꯩꯈꯣꯏ ꯑꯔꯥꯞꯇꯤ ꯂꯤꯂꯣꯡ ꯑꯔꯥꯞꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯅꯤꯀꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯍꯥꯏꯇꯥꯔꯦ ꯂꯩꯕꯤꯔꯤꯕ ꯂꯩꯀꯥꯏꯁꯦ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝꯁꯤꯒꯤ ꯁꯄꯣꯔꯠ ꯂꯩꯀꯥꯏ ꯑꯃꯗ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯁꯤꯒꯤ ꯁꯄꯣꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯟꯗꯛꯀꯤ ꯁꯄꯣꯔꯠꯇꯨꯁꯨ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯁꯥꯏꯂꯦꯟ ꯑꯃ ꯊꯝꯕꯤꯌꯨꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯏꯔꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯜ ꯏꯆꯜ ꯏꯆꯦ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯇ ꯑꯃꯅ ꯑꯃꯕꯨ ꯉꯥꯏꯍꯥꯛ ꯁꯥꯎꯅꯈꯤꯕ ꯀꯥꯟꯅꯈꯤꯕ ꯄꯨꯂꯞ ꯋꯥꯔꯧꯕꯤꯗꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯁꯤꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯅꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯑꯃꯨꯛꯇꯪ ꯊꯧꯒꯜ ꯇꯧꯕ ꯃꯇꯤꯛ ꯃꯌꯥꯏ ꯏꯃꯥꯡꯃꯛꯇꯗ ꯎꯔꯕꯁꯤꯕꯨ ꯑꯃꯨꯛꯇꯪ ꯊꯧꯒꯜ ꯇꯧꯍꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯐꯪꯖꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯔꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯜ ꯏꯆꯦ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯤꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯍꯧꯅꯕ ナꯏꯗꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯊꯧꯒꯜ ꯇꯧꯖꯔꯨꯒꯦ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇꯅ ꯑꯗꯨꯃꯛ ꯂꯥꯛꯆꯩ ꯃꯁꯤꯅ ꯃꯄꯨꯡ ꯍꯦꯟꯅ ꯐꯥꯕꯁꯨ ꯑꯣꯏ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯆꯠꯄꯗꯁꯨ ꯏꯋꯥꯡ ꯀꯥꯛꯀꯨꯗ ꯂꯩꯕ ꯄꯨꯝꯅꯃꯛꯅꯁꯨ ꯍꯣꯔꯦꯟ ꯌꯥꯝꯒꯅꯤ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯀꯟꯕꯅꯤꯅꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯁꯦ ꯄꯨꯝꯅꯃꯛꯅ ꯊꯧꯅꯤꯖꯕ ꯂꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯦꯟꯅꯁꯨ ꯃꯄꯨꯡ ꯐꯥꯒꯅꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯪꯂꯩꯄꯥꯛ ꯀꯟꯕꯗꯁꯨ ꯑꯣꯏꯃꯤꯟꯅꯅꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗꯒꯤ ꯆꯥꯖꯤꯡ ꯂꯥꯛꯄ ꯏꯕꯨꯙꯧꯒꯤ ꯃꯁꯥꯏꯒꯣꯜꯗ ꯀꯣꯡꯕ ꯂꯝ ꯌꯦꯡꯕ ꯁꯥꯕꯜ ꯂꯝ ꯊꯣꯛꯄ ꯆꯠꯄ ꯑꯁꯤꯗꯁꯨ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯏꯔꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯋꯥꯡ ꯀꯥꯛꯀꯨꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯀꯪꯂꯩꯄꯥꯛ ꯀꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯃꯩꯇꯩꯒꯤ ꯏꯅꯥꯠꯁꯤ ꯀꯟꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯟꯖꯔꯤ ꯑꯣꯖꯥ ꯍꯣꯔꯦꯟ ꯏꯕꯨꯙꯧ ꯏꯕꯣꯟꯗꯧ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗꯣꯂꯥꯏꯁꯤꯗ ꯇꯣꯡꯉꯒ ꯗꯣꯂꯥꯏꯔꯦ ꯃꯌꯥꯝꯅ ꯊꯥꯡꯉꯒ ꯄꯨꯔ ꯆꯠꯈꯤꯗꯣꯏꯅꯦꯕ ꯂꯝꯕꯤꯁꯤꯗꯀꯣ ꯂꯝꯕꯤꯁꯦ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯄꯥꯎ ꯄꯤꯕꯤꯈ꯭ꯔꯦ ꯍꯥꯏ ꯁꯤꯡꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯤꯈ꯭ꯔꯦ OCꯁꯨ ꯂꯥꯛꯄꯤꯔꯝꯃꯦ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯍꯣꯔꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤꯁꯦ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯝꯇ ꯍꯦꯟꯒꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯂꯩꯖꯔꯦꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯆꯠꯈꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯂꯤꯁꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕꯤꯕꯒꯦ ꯍꯥꯏꯕꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯗ ꯑꯦꯋꯥꯔꯅꯦꯁ ꯈꯤꯇꯪ ꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯣꯛꯇ꯭ꯔ ꯂꯥꯛꯑꯕꯅꯤꯅ ꯊꯪꯅꯔꯤꯕ ꯅꯥꯏꯕꯔꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯕꯁꯦ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯍꯥꯟꯅꯗꯤ ꯃꯈꯣꯏꯁꯨ ꯈꯪꯉꯝꯗꯕꯅꯤꯅ
ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯅꯒ ꯊꯥꯔꯛꯄꯀꯣ ꯑꯃꯅꯒ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗ ꯍꯥꯏꯔꯤꯕ ꯊꯥꯔꯛꯏꯕ ꯏꯕꯨꯙꯧꯗ ꯂꯪꯅꯔꯛꯏꯕ ꯃꯤꯁꯤꯡꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯌꯨꯝ ꯃꯩ ꯆꯥꯛꯄ ꯑꯗꯩ ꯃꯁꯥ ꯅꯥꯔꯒ ꯁꯤꯕ ꯑꯋꯥ ꯇꯥꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯈꯪꯉꯛꯑꯦ ꯇꯧꯕꯇꯕꯨ ꯏꯕꯨꯙꯧꯗ ꯒꯥꯔꯤ ꯍꯦꯟꯀꯠꯄ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯃꯃꯥꯡꯗ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯇꯧꯕꯇꯕꯨ ꯑꯩꯅ ꯊꯧꯔꯛꯏꯕ ꯑꯩꯅ ꯏꯙꯧ ꯏꯕꯦꯟꯗꯧ ꯁꯅꯥ ꯈꯣꯡꯅꯦꯡꯉꯛꯏ ꯍꯥꯏꯕꯁꯦ ꯈꯪꯉꯒꯗꯤ ꯑꯩꯅ ꯊꯧꯅꯤꯕꯒꯤ ꯃꯆꯥ ꯑꯃꯇꯪ ꯃꯉꯣꯟꯗ ꯅꯤꯖꯔꯒ ꯊꯃꯣꯏꯗ ꯅꯤꯖꯔꯒ ꯂꯩꯔꯒꯗꯤ ꯃꯗꯨꯗ ꯀꯩꯁꯨ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯆꯩꯕꯤ ꯆꯩꯇꯦꯡ ꯄꯤꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯟꯗ ꯑꯁ ꯀꯔꯤꯒꯤ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯗ ꯄꯪꯉꯥꯎꯗ ꯉꯥꯎꯁꯟꯅꯔꯤꯃꯤ ꯋꯥꯔꯤ ꯐꯥꯎꯕꯀꯣ ꯌꯥꯝꯅ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯗꯅ ꯇꯧꯔꯕ ꯁꯣꯏꯗꯅ ꯅꯨꯄꯥꯗꯣ ꯃꯥ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯐꯠꯇꯕ ꯐꯣꯜ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯤꯗꯤ ꯀꯝꯄꯜꯁꯔꯤꯅꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯅ ꯍꯧꯈꯤꯕꯗꯁꯨ ꯊꯣꯛꯈꯤ ꯒꯥꯔꯤ ꯑꯃ ꯑꯩꯈꯣꯏꯅ ꯁꯠ ꯂꯥꯎꯅ ꯍꯥꯏ ꯒꯥꯔꯤꯗꯨꯅ ꯍꯥꯏ ꯒꯥꯔꯤꯗꯣ ꯁꯠ ꯂꯥꯎꯅ ꯊꯧꯒꯠꯀꯦ ꯎꯁꯤꯠꯇꯗꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤꯗꯣ ꯃꯥ ꯑꯗꯨꯝ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯝ ꯁꯣꯛꯏ ꯍꯥꯏꯗꯤ ꯌꯥꯔꯤꯈꯩ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯉꯁꯥꯏ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯂꯩꯇꯦ ꯑꯃ ꯍꯥꯏꯕ ꯃꯤꯑꯣꯏꯕ ꯑꯦꯅꯤ ꯃꯤ ꯑꯃꯅ ꯑꯀꯥꯏ ꯑꯀꯥꯏꯕ ꯊꯤꯡꯒꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯍꯟꯊꯅ ꯌꯦꯡꯕ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯕ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯋꯥꯕ ꯌꯥꯝ ꯇꯥꯒꯜꯂꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯉꯥꯛꯇꯒꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯦꯕ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯧꯒꯦ ꯑꯦꯖ ꯑꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯉꯁꯤꯗꯤ ꯉꯁꯥꯏꯒꯤ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤꯅ ꯉꯁꯤ ꯆꯩꯆꯠ ꯉꯁꯤ ꯇꯥꯡ ꯀꯌꯥꯅꯣ ꯉꯁꯤ ꯇꯥꯡ 13 ꯀꯣ 13 ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯤꯌꯣ 13 ꯉꯁꯤ ꯇꯥꯡ 13 ꯆꯩꯆꯠ 3 ꯁꯣꯛꯂꯤ ꯂꯤꯁꯤꯡ 12 ꯌꯥꯏꯐꯔꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯔꯥꯞꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅ ꯑꯔꯥꯞꯇꯤ ꯏꯕꯨꯙꯧ ꯄꯨꯔꯩꯔꯣꯝꯕ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯔꯤꯒꯥ ꯄꯤꯆꯥꯅꯨꯡꯗꯝꯅꯨ ꯑꯅꯤꯅ ꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗꯒꯤꯅ ꯆꯥꯖꯤꯡ ꯂꯥꯛꯄ ꯏꯕꯨꯙꯧꯒꯤ ꯃꯁꯥꯏꯒꯣꯜꯗ ꯀꯣꯡꯕ ꯂꯝ ꯌꯦꯡꯕ ꯁꯥꯕꯜ ꯂꯝ ꯊꯣꯛꯄ ꯆꯠꯄ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯅꯥꯏꯗꯅ ꯄꯨꯝꯅꯃꯛꯅ ꯍꯣꯔꯦꯟ ꯀꯣꯡꯕ ꯂꯝ ꯌꯦꯡꯕ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯃꯗꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯑꯩꯈꯣꯏꯒꯤ ꯅꯣꯂꯨꯛꯅ ꯆꯠꯃꯤꯟꯅꯁꯤ ꯃꯁꯤꯗꯩꯗ ꯀꯔꯤꯒꯨꯝꯕ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯗꯅ ꯇꯣꯡꯗꯨꯅ ꯇꯧꯔꯕꯗꯤ ꯃꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯈꯣꯡꯅꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯧꯅꯤꯃꯤꯟꯅꯔꯒ ꯑꯃꯠꯇ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯈꯨꯗꯨꯝ ꯆꯠꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯖꯦꯟꯖꯔꯤ ꯁꯤꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯄꯥꯎꯖꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯐꯪꯕꯤꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯏꯕꯨꯙꯧ ꯆꯥꯖꯤꯡ ꯂꯥꯛꯄꯒꯤꯗ ꯃꯌꯥꯝ ꯌꯥꯎꯁꯟꯕꯤꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅꯒ ꯁꯨꯝ ꯉꯁꯥꯏꯒꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯁꯟꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯉꯁꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕ ꯈꯔꯁꯨ ꯂꯩꯗꯅ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯑꯗꯣ ꯏꯕꯨꯙꯧ ꯄꯨꯔꯩꯔꯣꯝꯕꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯇꯣꯞꯄ ꯂꯝꯒꯤꯁꯨ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯐꯤꯖꯣꯜꯗꯨꯗꯤ ꯁꯦꯠ ꯇꯥꯔꯦꯀꯣ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯑꯗꯨꯝ ꯊꯧꯒꯜ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯋꯥꯍꯪꯗꯣ ꯌꯥꯝ ꯐꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯥꯖꯤꯡ ꯂꯥꯛꯄꯒꯤ ꯏꯕꯨꯙꯧꯒꯤ ꯃꯁꯥꯏꯒꯣꯟꯗ ꯑꯩꯈꯣꯏ ꯆꯠꯀꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡꯅ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯨꯙꯧꯁꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯏꯕꯨꯙꯧ ꯄꯨꯔꯩꯔꯣꯝꯕꯁꯤꯅ ꯑꯗꯨꯅ ꯃꯌꯥꯝꯕꯒꯤ ꯑꯦꯂꯀꯥꯗ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯣꯔꯥꯟꯕ ꯆꯠꯂꯤ ꯍꯔꯥꯎꯕ ꯀꯥꯟꯗ ꯆꯤꯡ ꯂꯥꯛꯄꯩꯗꯣ ꯍꯔꯥꯎꯕ ꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯩꯊꯦꯜꯒꯤ ꯑꯗꯒꯤꯗꯤ ꯍꯔꯥꯎꯕ ꯊꯧꯒꯜꯂꯨꯞꯀꯤ ꯆꯥꯖꯤꯡꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯅꯕꯒꯤꯗꯃꯛ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯅ ꯊꯝꯕꯤꯔꯝꯃꯅꯤ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤ ꯑꯗꯩ ꯑꯊꯦꯟꯄꯣꯠ ꯁꯦꯝꯗꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯅꯕꯒꯤꯗꯃꯛꯇ ꯖꯒꯣꯏ ꯈꯨꯊꯦꯛ ꯀꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯖꯒꯣꯏ ꯀꯠꯄꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯑꯒ ꯖꯒꯣꯏ ꯀꯠꯄꯤꯕꯗ ꯃꯗꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯍꯦꯟꯅ ꯃꯈꯣꯏꯗ ꯊꯧꯖꯥꯜ ꯄꯤꯕꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥ ꯃꯤꯡꯗꯣ ꯃꯤꯡꯒ ꯂꯩꯐꯝꯗꯣ ꯑꯝꯇꯪ ꯂꯥꯁ ꯑꯦꯟ ꯐꯥꯏꯅꯦꯜ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯑꯔꯥꯞꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯇꯈꯦꯜꯂꯝꯕꯝ ꯁꯅꯥꯍꯜ ꯃꯩꯇꯩ ꯑꯩꯒꯤ ꯁꯂꯥꯏꯅ ꯃꯉꯥꯡ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯒꯤ ꯍꯦꯠ ꯄꯣꯛꯄ ꯕꯕꯥꯅ ꯇꯈꯦꯜꯂꯝꯕꯝ ꯇꯣꯝꯕꯤ ꯁꯤꯡ ꯃꯍꯥꯛꯁꯨ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯄꯅꯥ ꯄꯥꯝꯕꯝ ꯑꯣꯏꯕꯤꯔꯝꯕꯅꯤ ꯂꯩꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯏꯕꯨꯙꯧꯒꯤ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯄꯨꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯁꯅꯥꯍꯜꯂꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇ꯭ꯔꯤꯁꯤꯡ ꯂꯥꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏꯗꯒꯤ ꯊꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏ ꯋꯥꯐꯝ ꯈꯔ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯕ ꯏꯂꯨꯝ ꯄꯤꯔꯥꯛ ꯁꯤꯟꯊꯅ ꯊꯃꯣꯏꯗ ꯐꯥꯎꯕꯤꯔꯛꯄ ꯃꯌꯦꯛ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯌꯧꯍꯟꯕ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯌꯧꯍꯟꯕ ꯉꯝꯍꯟꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯗꯨꯅ ꯃꯃꯥꯡꯉꯩꯗꯁꯨ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯇꯨꯡ ꯀꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯑꯔꯥꯞꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯗꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯍꯔꯥꯎ ꯀꯃꯤꯇꯤꯒꯤꯁꯨ ꯁꯨꯃꯥꯏꯅ ꯃꯇꯝ ꯁꯥꯡꯅ
pubirak pasumai na matam sang na pubi do na makata ba koi budo ibon do na harau matum mathoi karak matam da su yang len saru ebi do na achumba na kari no aran na kari no haibadi yang san bi do na tung koi na lakadori ba na ha sing da lakadori future generation sing da asumna koi sembi ma pu maroi na koi lekai sigi oi na ti purai budo purai lomba koi gi harau bagi thabak thoram sing asumna tawdam ni haiba achumba kanglo chatna pathap sing kanglon sing do su lepalai tana koi gi asengba thamoi am galoina na kathok pi masuna lepalai tana na ha sing da su takpiram do na tung koi na mayam no su hena nungsiba mayam no su hena thajaba duga koi sembi ma puna su maroi na ibudo amde ibudo purai lomba na su koi asumna mayam gi sumaina koi gi mayam gi thogol phangbo ngam hanjari base sumaina yamana su ngamli makai sewa tobiduna tung koi na mayam koi gi lakadori bana ha sing da su koi sigumba tawgadabani tawhoibana sini tawhoidabana sini haibana sing mayam takpiram kho haibasima koi simai chi simai kai thamjari yam so hanan thagachari yam thagachari aduga matang sida aina horen jo khoi gi angom salai gi video gi salai gi khoi committee mayam se ina horen di dress sel tholakani matam da su koi 360 na keno tobigani khangjai aduga loina na ngasi mak ibdo event da onina kongmalam yengba sabalam thokko satpasida ꯑꯩꯈꯣꯏꯅ 360ꯗ ꯍꯥꯏꯖꯔꯨꯕꯗ 360나 ꯑꯩꯈꯣꯏꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯔꯥꯞꯇꯤꯗ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯊꯧꯒꯜ ꯇꯧꯒꯅꯦꯅ ꯌꯥꯕꯤꯔꯛꯏꯕ 360ꯕꯨꯁꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯦꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯊꯧꯖꯥꯟ ꯄꯨꯕꯤꯕ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯊꯕꯛ ꯇꯧꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨ ꯑꯩ 360ꯒꯤ ꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯏꯕꯨꯙꯧ ꯄꯨꯔꯩꯔꯝꯕ ꯍꯔꯥꯎꯕꯒꯤ ꯍꯔꯥꯎꯕꯨꯡ ꯑꯁꯤꯗꯒꯤꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯑꯩꯅ ꯁꯄꯣꯔꯠ ꯇꯧꯖꯅꯤꯡꯉꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯁꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯁꯤꯂꯨꯡꯕꯀꯣ ꯍꯧꯖꯤꯛ ꯃꯥ ꯄꯦꯔꯥꯏꯁꯤꯁ ꯇꯧ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯑꯍꯜ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯂꯦꯞꯄꯤꯔꯤꯕꯁꯤꯅ ꯂꯥꯏ ꯁꯤꯂꯨꯡꯕ ꯍꯟꯗꯛ ꯑꯣꯏꯕꯤꯔꯦ ꯃꯌꯥꯝꯅ ꯈꯟꯕꯤꯔꯒ ꯁꯤꯗ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯗꯣꯂꯥꯏꯔꯦꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯗꯣꯂꯥꯏꯔꯦꯡ ꯑꯁꯤ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦꯀꯣ ꯑꯅꯤ ꯑꯃꯅ ꯂꯩꯔꯤ ꯑꯅꯤ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯅꯧꯕ ꯗꯣꯂꯥꯏꯔꯦꯡ ꯉꯁꯥꯏꯒꯤ ꯃꯔꯤꯗꯨꯅꯤ ꯍꯣꯔꯦꯟ ꯗꯦꯁ ꯂꯣꯏ ꯁꯦꯠꯂꯒ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯀꯩꯅꯣꯝꯃ ꯊꯝꯍꯧꯅꯕꯀꯣ ꯇꯨꯡꯗ ꯂꯥꯛꯄꯗ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯁꯤ ꯇꯧꯔꯝꯃꯤ ꯁꯤ ꯇꯧꯔꯝꯃꯤ ꯈꯪꯅꯅꯕꯗ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯊꯝꯖꯕ ꯁꯦꯠꯇꯣꯛꯑ ꯊꯝꯕꯤꯕꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯣꯝꯁꯤꯅ ꯀꯃꯤꯇꯤꯒꯤ ꯉꯥꯛꯇꯅꯤ ꯀꯃꯤꯇꯤꯒ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯦꯁꯤꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯥꯔ ꯔꯥꯃꯦꯁꯣꯔ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯧꯖꯔꯣꯏꯅ ꯑꯩꯈꯣꯏ ꯃꯥꯒꯤꯗꯃꯛꯇ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯅꯁꯨ ꯏꯕꯨꯙꯧ ꯄꯨꯔꯩꯔꯝꯕ ꯍꯔꯥꯎꯕꯒꯤ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯃꯌꯥꯝꯁꯤꯒ ꯊꯣꯏꯗꯣꯛꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯔꯥꯎꯕ ꯃꯊꯣꯏ ꯀꯥꯔꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯃꯌꯥꯝꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯅꯁꯨ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯕ ꯂꯣꯏꯅꯅ ꯏꯕꯨꯙꯧꯒꯤ ꯄꯥꯎꯖꯦꯜ ꯏꯕꯨꯙꯧ ꯄꯨꯔꯩꯔꯣꯝꯕ ꯍꯔꯥꯎꯕꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯁꯤꯟ ꯊꯨꯡꯅ ꯌꯧꯍꯟꯒꯦ ꯈꯟꯗꯨꯅ ꯁꯦꯌꯔ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯏꯕꯨꯙꯧ ꯄꯨꯔꯩꯔꯣꯝꯕꯅꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯅ ꯅꯤꯡꯉꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯅ ꯂꯥꯏꯕꯨꯡꯁꯦ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯊꯧꯅꯤꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ